3rd division da pass tawba nupa amana thabak tawgani haina mana pamjaba field amada interview yauroi adubu thengnaba miyoi khudimaknadi mabu zero ni fail ni haibiri tasengnamakki 3rd division da pass tawba miyoi khudimak asibu zero oirabra zero fail oiraba miyoi odunadi punchida mai paklakkani haibigi asa leribra lengchin besimaya mangang pakhangna taramna okjeri ngasi amuk mayamgi damakta anuba film ama pudura laksari ngasi pujarakliba film asi mamingdi Rocket Singh Salesman of the Year film asi yahan masinda Harpreet kawa nupa amana mihul thawan isu sudaba makai magi graduate ki exam haidokpa yinglami live up fawdagi 38% chatlaga 3rd division da pass torami thajabagi wangmada 3rd division da pass torambasida Harpreet tin nokmi tawri sor chaning tana khondokjai mathangi sindana Harpreet mamanaba saigi mayumda makhoi mem exam pass tawagi party achauba ma torami party mafamda makhoi maseldi noktana hangnari nangsu asengbagi pass torabra onthoknadi thajakhidreda adubu sainadi Harpreet na 3rd division da pass torokpasida Harpreet ki damakta wajari aduna Harpreet ta hanglai haujikti college su loikre aduna nangdi kaidoduri aigi oinadi ekhoi imung manungi karbarda yausilani ado Harpreet nangsu MBA tawthoudana Harpreet na maya hi higatna khumlai ekhoi di nangdona paisa paide aduna MBA tawbusu ngamloi saina mo hanglai adudi nangdi kaidodeba Harpreet na yamna confident leina khumlai salesman oini sai di ngakpada loikre magi matodu urubda Harpreet na hanglai salesman di mi natrabra saina mu khumlai makhoi su mini adubu paisa paiba mi di natte salesman singna tha amada fangliba makhoi gi tolob adugi saruk tangkhai amadi commission dagi lakpa ngaktani aduga commission fangi hairagadi pot yonba tabani aduga salesman amana pot yonana bu khonaba matamda kai tawi habadi nangdi khanglam khiroi matang asida Harpreet na su sangat laklaga hairai aina thaba ma tawgi khalakpa matamda nangna negative hecto selise kaigino akhoi gi imungdi paisa paide aduna makha tam thabadi ngamoi aduga khwaidagi maru oina salesman oiba matamda lairik haiba haitabagi dakar tade miga fazana wari sanaba hairaga loire marup ani na ngahak sangatna rurabasu thangnaba miku amaduna punna party tominari Harpreet nimitto yamna thengna mayumda halakhi emungi bina khangdana bahaidana yamna tapna imungda changlalaga magi phamung ka khatuna tumki adubu mathangi ayuktagidi khabar da yaropa salesman recruitment khuding makta masu interview chatpa horakhi adubu ayuk khudingi interview chatringida interview da haigadaba wahaising masa matumda practice tawjari mana fana kanna khona jadunasu interview khudimaktagi mabu reject tawbirakhi Harpreet ki mayumda magi mapu makhoi ani khatang lairibani aduna mana interview chatpa khudingi magi mangol oinanabagi damakta ahal oislaklaba mapuna kochen chenduna khona jaribani mathangi sindana Harpreet AYS koba company amada interview yawnanabagi damakta laklami mana interview yawgudariba company si karamba makhal company no haiba phawa khanglamde maram aduna manakta leramba company gi che khara pairaga koyeng yengli mana interview changdringida company gi maramda khangba yaba makhai khangnanabu khonari adubu Harpreet na company office manungna changlakpa matamdadi koina kobi receptionist amana office ta leramliba salesman khudima manage tawraga lerami aduga nakandana masing yamnaba salesman mayam amana magi sales ki maramda wari sanari masi urubada Harpreet ki di khwaidagi penjaba mana hek pamjaba habadu oiki tanja sida koina na Harpreet koksilak hairai interview gi damakta lakpa oirabadi ngasaina engonda haitriba kaigino Harpreet na khumlai madam na thabak chinbaduda thabak loiba ngairibani koina na amu khumlai mi gi thabak komba ngaigadabu oirabadi kamaina nang salesman oidoino tanja asida office ki pion chotelal tholaklaga Harpreet ta interview gi damakta changa o haina koksilakhi Harpreet na conference room da interview gi damakta changlakpa matamda sales manager Nitin di mamai mi isok suktuga phamlami Harpreet na changchinduna harau masak takchai adubu Nitin na di kemta khumdana Harpreet ki certificate sing adu yengli naihak yenglaba matungda masa matumda haijari experience su amata leite aduga 3rd division da su pass tawba masigi matungdan amu Harpreet ta yenglak hairi salesman oigani hana laklabanina lupa ani piba pencil si aingonda lupa chama da yonsila o masi tarubadan Harpreet na yamna ngakna khumlai lupa ani piba pencil si lupa chama da kamai yondoino Nitin na khumlai adu yonba haitragadi nanguna thabak kamaina tawhondoino thangnaba mikuptana Harpreet yamna confident laina mana purakliba pencil asi khwaidagi afaba pencil ni machin sungtekte oi manamsu yamna nungsiba pencil ni hajinduna yonana bkhonari adubu mana hairiba singadu taruraga Nitin na hairai pot amagi maramda aranba oidaba nganglaga pot yonba kaidonungda yaroi nang salesman oiba yakiroi asi yauna haireklaba sifawba Harpreet ti haju phawba hanba leite makhal gi wangang sisinaduna mana pairiba pencil adu yonana bkhonari Harpreet na hanba leite na khonariba khodimak company asi mapu Puri Singh hariba nupaduna su urami Puri na conference hall manungna changlakpa ubada Nitin na lepkhatuna hairi
मासे सेल्समैन की इंटरव्यू यावब लापनी कैसु थोइदो हेंदोप मगुन याउदे अदुना रिजेक्ट तौरनी पुरीना हायरे माना ngसाइदगी पेंसिल योननब हनब लेतब मखे खोनरिबद आई उरे मीना पोट अमा पामीद्रे हायदुनसु खुदक्ता तोकपगी महुत्ता हनब लेतब मखे पोसक अदब योननब खोनरिबसे सेल्समैन की मगुननी मसिगी मतुंगदना अमु पुरीना हरप्रीत की मार्कशीट येंगलमी तंजाहसदा नितिन हायरे मादी चही अमसु फेल ओइबगी ड्रॉप तौई अदुगा थर्ड डिवीजन दसु पास तौबनी पुरीना खुमलई मार्क की कैसु दरकार तादे मीगा वारी सानब हैरगा लोइरे मपुना हायरमलबनिना नितिनसु उपाय लेते पामदा हरप्रीत थबक खलमी था तरुक की ओइना ट्रेनिंग पीरियड अमा तौगनी ट्रेनिंग लोइरप मतमदा मफम असदा थबक फंगनी नत्रगना फंगलोय हाबदि तंबा ngamde अदुगा ट्रेनिंग पीरियड मनुंग असिदा था थागी लिसिंग 30 पीगनी हायना नितिनना हायरी हरप्रीतसु यामना हरावना यारमी मथंगी सिंदना नितिनना सेल्समैन मयाम ममांगदा हरप्रीत पु मसक ताकलमी sak takpa loirakpadana company gi product singi maramda loinama khangnaba chimpha putho haina harpreet yamna kanna sinari aduga chawraba office adugi kachinda leba mi kanamtana famnaba table amada harpreet pu phamalami adubu nitindi magi makhada leba mibu mi oina udaba mini aduna sahida mathaki ahan oireba office gi piun aduda phaba mameng kaubide cha kap haina kaubi mathangi ayutana harpreet yamna haraujana mana pamjaba thabak tawre khanduna office ta laklami माना फमलिबा डेस्क अदगी ड्रॉवर अमगी मनुंगदा डेस्क असिदा हाना फमलंबा इनामदार कौबा नुपा अमगी फोटो यारमी हरप्रीत ने इनामदार की फोटो येंगलिंगेदा सोतेला लाकलगा हायरे इनामदार मयाम मरक्तगी ख्वाइदगी थमोय सेंबा अरानबा थबक तौजदबा मीनी मियबा मयाम मरक्तगिदी मी अमा ओइना ख्वाइदगी फबा मी अमा ओइखी अदुबु सेल्समैन अमा ओइनादी फेल ओइरगा चटकी मथंगी सिंदना नितिनना हरप्रीत कौशिलमी अदुगा खंगलई अखोगी AYS 8 year service हायरिबा कंपनी सी मरमदा लोइनमा खंगलबरा हरप्रीत खांगे है खुमलई अदुबदी फील्ड विजिट चलुसिलाओ है नितिन हरप्रीत की विजिटिंग कार्ड कंपनी की लेटर हेड खर पीरमी मथंगी सिंदना नितिन हरप्रीत फील्ड विजिट लाप नितिन हायरी मफम कॉलोनी नंगी टेरिटरी ओइदुनी मफम कंपनी नंग नत्तब अतोप सेल्समैन लाक्लोय अदुगा मफम कंपनी कॉल लाक्लबसु रिसेप्शनिस्ट कोइनाना नंगोंद लोइनमक फॉरवर्ड तबकनी हरप्रीत ने यामना वाजन हायरी मफम रेसिडेंशियल एरिया नि अदुना मफम अचौब ऑफिस अमत लेते अदुना अखोगी कंपनी दगी कंप्यूटर लेबिनब मी अमत लेरोय नितिन खुमलई अदु ओइरबसु मसी नंगी टेरिटरी नि नंगना सेना फमथोई मथंगी सिंदना क्लाइंट मगी ऑफिस यरप मतमदा नितिन हरप्रीत ताकपीरी कंपनी अमद सेल्समैन अखोइना चंगब मतमदा इसागी असेंगब मिंग इसागी असेंगब कंपनी कैदोनुंगदा इरोइदबनी करिगुंबा अखोइना असेंगब मिंग कंपनी इथोक्लबदी अखोगी कंपिटिटर ओइरिबा अतोप कंपनी सिना खुदोंग चाबा लौखिनी मसिगी मतुंगदना नितिनना यामना हाइना सिंगना ऑफिस अदुदा लेरamba security guard amada churup apuma pisinduna company asida computer yonba laklamba atai atopa company ki salesman gi maramda hangdokli security duna hairi manoba hairiba computer yonba company du gi salesman khara ngasai ayukta gi anirak ahumlak sure laklamliba mathangdena nitinna office mamangda famlibi receptionist aduda masak fazai makhol su yamna nungsi hajuna thagatli aduga min harawringe tanja loksinduna nitinna makoi gi boss sarmaga amtang unnagi haijili receptionist aduna su haraw nitin laklei hajuna paw piri nitin amadi sharma unana basilakli adubu nitin adi sharma gi ka manung de hekta changchinde sharma gi office mamangda leriba notice board aduda hana ko yengi notice board aduda sharma gi vacation cancel tawkhre aduga sharma gi mahuttana mabalkar hariba nupada oina promotion phangkhre hana notice ama lerami notice board ta leramliba singadu ururaba matungda nitin hairi sharma di hauji yamna shauramani aduna harprit nang hana changu nitin haibaga tawbaga harprit na changlapa matamdi sharma di ipai paithoga phamami hanna phawba yenglakte aduba ngahak lerga nitin changsilakpa matamdi sharma na nitin bu ubda haraw kausilai wari ngahak sanaraba matungda mana chachagadaba vacation cancel tawbikiba amadi mana phangjagadaba promotion atopa mina phangkibagi shawriba sharma da nitin haijali aina sargi manakta lakpa matamda atai salesman singnadi sargi vacation su cancel tawbikre aduga sargi promotion adusu mabalkar da pithokre hainai mana promotion phanglabanina company gi pochai khudimaksu mana loina laidani hainai sarna haina pairama department khudimaksu mabalkarna loina paisilani hainai masi taruda hanadagi shawriba sarmadi amuke hena shawbuda loikre aduna khudakta nitin gi khuthangda AYS hairiba company adudagi lupa lakh 10 gi computer order torami mathangi sinasina AYS gi office ni salesman mayam amadi magi territory dagi hendoktuna mi atopagi territory da henjane haibagi damakta khana launa lerami tanja sida receptionist koinana harprit call taralaga hairi
nangi nakanda leiriba service manager Giri da phone piu. Giri AYS hariba company asigi ayadaba computer semnanaba leiriba technician amani. Koinana Giri da hanglai nangi client ngasai di ngai lere magi computer du karamba matamda semba loini. Giri ne thawa isa sadana khumlai technical problem lay aduna matam khara di changani. Giri di office da thaba kemta tawde computer da YouTube yengaga adum leiri. Giri di makuna computer da phawa thengde mana tawgadaba singadu sotela la thogdaduna sotela ona loinamak tawhali. Computer ayadaba du semba loirappa matamdana Giri na koina da call tawraduna hairi computer du motherboard chakre motherboard anauba ama sindaba yararoi aduga UPS haptaba yararoi. Mana semba loiraba computer adubu punamak sem saba loirappa matamda hapta ama matam changkini aduga lising tara changani haijali. Ngahak leiragana Puri na mayam tananaba lauthurei Jai Hind Motor hariba achauba company adusu ngasidagi aikhoigi client oire. Makhoigi company na darkar taba computer khudimak aikhoina loinamak supply tawrani aduna nungaiba paw asigidamakta hore nungdangdi company gi party ama legani. Aduba Harpreet company sida anaubaga oibaga magi thabakti ilai leite thabak tawpamchu khangde. Aduna ayamba matamda made magi chौकी da phammaga talai. Harpreet nadi makhoigi piyun da su thaksi kasidi kaijade Sotelal Mistraji haina nungsina kauduna wari sanai. Mathangi sinasina company gi achauba party aduni party gi langnariba mayam maraktagi thoraga koina na Nitin da hairi office manager gi post asi hangduna lerappa matam kuirakle. Aduna office manager gi post asida aigi promotion kana na Puri sada amutang wa haina biu. Office ki thaba ayambadi aina da adum manage tawduna laklabani. Nitin na su khangsin da sara dun hanglai asing bagi bu tawbrane. Koina na khumlai nangi credit card ki paisa toli haidana no mada call mari mangane engon da lakliba. Aduba nangon da paisa thawna na call tarukliba singado nangadi no mata wari sanaramoi madu punama aina thengnaribni. Masi tarubada Nitin su wa makha takhidre. Aduga asomdana party mafamda Puri na yu ngawsilaga Harpreet ta hanglei. Nitin gi thabak sinang tawba ngamgadra nangnabu ngamni hairadi khudakta Nitin lokthoaga nang oina oihange. Harpreet na de yamna kijana hairei aidi ngamjaro sir. Harpreet ki mataw sida Puri ni isisina nokladuna hairi. Harpreet nangonda nangi career mathak kahangadaba nagun khara yauri aduga nangbu makhada chingthagadaba nagun su yauri. Nagun ani sigi manungda hena kanma nagun aduna nangi punsi lepkadoribani. Harpreet ti Puri da aduki matik respect tawjai aduna mana hairiba wa khoidima yamna thawa yauna tajai. Mathangi ayuktana Harpreet hawalappa matamda mapuna mongoda surprise ma pidoni haidana mamit mana khumjilaga puthorakhe. Harpreet su kaino haina hanjin hangli. Mapuna khumlai aigi leijaba saving deposit khudimak sijinaduna nangna thabak chappada sijinanaba scooter ama leirabani adusu nangna pamjaba machu maroon machuni. Harpreet na da yamna sauna hairi aina nangonda karamba matamda gari leibiyu haikrage nangi saving thugaraga leirakpa scooter se pamde. Adubu mapuna di masugini haidana harau chenjaduna leirakibani aduna Harpreet na saujarabasu scooter anaubasi yengula o haiduna mapanda mapuna chingthokhi. Harpreet na mapan thorakpa matamdadi mapuna magidamakta leibiramliba gari dudi scooter oiramdre ngaksang ngangba machugi scooty ma oirami. Gari amadi gari gi machudu urubada Harpreet nadi sukpam hek pamjadre haramagi imungda sauna changki. Aduba mathangi sindadi Harpreet mapuna leibiba scooty angangba adu hainingda thauraga office ta laklami. Mathangi sindana Harpreet office ta mangonda pirakliba magi sales target adu yeng leirami. Magi sales target ki matung inadi tha amada lising kun manga piba computer nipan yonpham thoi. Masi yoba ngamdrabadi magi target yoba ngamlaroi aduna bonus ka amatta phangaroi. Tanja sita Nitin laklaga hairi ngasidi tang kunni handak thagi target bi yoba ngamjagadoribra. Harpreet na hanglai aidi tang trying to join tawkhibani aduna aigi target sidi khara hantharoidra. Nitin na khumlai aina sales manager ni aduna aina haiba khudimak tawadabani semdok senjun amata leite. Aduga nangna horel field visit chatpa matamda National Chemicals haiba company aduda red quotation yoriba file asi piramu. Harpreet na hairi National Chemicals ti aigi territory wangmada leiba mafamni. Nitin na khumlai aina hairiba sida taw mathangi sindana Harpreet National Chemicals haiba company aduda laklami. Company sigi general manager oiba Chaudhary ga unaba changlakhi. General manager Chaudhary na red quotation sing adu yenglaba matungda hairi nakoina piriba mamal se yare aduna computer sing se delivery tawnanaba address ama pirake. Masigi matungdana amu Chaudhary na yamna maro leina hanglai order asiga loinaba atay arrangement na kamdau doiba. Harpreet na ipang hanglai computer delivery tawgadaba address asi sir gi atopa branch ta oidoi natra. Chaudhary na nokladuna khumlai nang se kemte he khangdeda anauba computer sing adudi aigi ichanupi gi menda thilugadabani. Aduga nakhoi company dagi asuk chawpa order ma tawbagi damakta aingonda percentage kaya khaidoino. Harpreet na khumlai
ꯔꯦꯠ ꯀꯣꯇꯦꯁꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯔꯀꯥꯔꯒꯤ ꯇꯦꯛꯁ ꯑꯗꯨ ꯀꯛꯈꯤꯅꯤ ꯃꯁꯤꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯄꯥꯔꯁꯦꯟꯇꯦꯖ ꯑꯃꯠꯇ ꯂꯩꯇꯦ ꯆꯧꯙꯨꯔꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯇꯦꯛꯁꯇꯤ ꯁꯔꯀꯥꯔꯗ ꯊꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯒꯦ ꯑꯩꯅ ꯀꯔꯤ ꯐꯪꯗꯣꯏꯅꯣ ꯑꯁꯤ ꯌꯧꯅ ꯍꯥꯏꯔꯕꯁꯤ ꯐꯥꯎꯕ ꯍꯔꯄ꯭ꯔꯤꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯃꯥꯒꯤ ꯏꯉꯥꯎ ꯉꯥꯎꯕ ꯃꯇꯧ ꯑꯁꯤꯗ ꯆꯧꯙꯨꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯩꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯗ ꯀꯥꯏꯊꯒꯗꯧꯔꯤꯕ ꯑꯄꯨꯟꯕ ꯕꯖꯦꯠ ꯑꯗꯨꯒꯤ 10%ꯗꯤ ꯑꯩꯅ ꯂꯧꯒꯅꯤ ꯍꯔꯄ꯭ꯔꯤꯠꯅꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯅꯤꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯖꯗꯦ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯅꯤꯇꯤꯟ ꯁꯥꯔꯒ ꯑꯣꯏꯅ ꯁꯥꯟꯅꯕꯤꯔꯣ ꯍꯥꯏꯔꯝꯃꯒ ꯍꯧꯒꯠꯂꯒ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯅ ꯆꯧꯙꯨꯔꯤꯗꯗꯤ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯀꯔꯦꯝꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯔꯄ꯭ꯔꯤꯠꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯐꯖꯗꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯆꯧꯙꯨꯔꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯆꯥꯔꯒ ꯍꯟꯈꯣ ꯁꯔꯗꯥꯔꯖꯤ ꯆꯧꯙꯨꯔꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯍꯔꯄ꯭ꯔꯤꯠꯁꯨ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯀꯩꯝꯇꯗꯤ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯇꯟꯖꯥꯅ ꯆꯥꯅꯔꯤꯁꯨ ꯍꯔꯄ꯭ꯔꯤꯠꯅ ꯒꯥꯔꯤ ꯈꯥꯝꯂꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯃꯛꯇꯗ ꯁꯖꯦꯁꯟ ꯑꯦꯟड ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁ ꯑꯃ ꯂꯩꯔꯝꯃꯤ ꯃꯁꯤ ꯎꯔꯨꯕꯗꯅ ꯍꯔꯄ꯭ꯔꯤꯠꯀꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯔꯄ꯭ꯔꯤꯠꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯣꯏꯅꯥꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯊꯨꯅ ꯍꯜꯂꯛꯂꯤꯗꯤ ꯅꯤꯇꯤꯟꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯅꯤ ꯍꯔꯄ꯭ꯔꯤꯠꯅ ꯄꯨꯔꯤꯒꯤ ꯑꯣꯐꯤꯁꯇ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯔꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯄꯩꯊꯣꯛꯑꯒ ꯐꯝ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯇꯤꯟꯅꯗꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯪꯂꯛꯏ ꯅꯦꯁꯅꯦꯜ ꯀꯦꯃꯤꯀꯦꯜꯁꯇ ꯀꯩ ꯇꯧꯔꯝꯒꯦ ꯅꯪꯕꯣ ꯍꯔꯄ꯭ꯔꯤꯠꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯄꯥꯎ ꯇꯝꯃꯛꯏ ꯑꯩꯅ ꯀꯣꯇꯦꯁꯟ ꯄꯤꯕ ꯆꯠꯄ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯀꯦꯃꯤꯀꯦꯜꯁꯀꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯛꯏ ꯃꯥꯒꯨꯝꯕ ꯑꯆꯧꯕ ꯃꯤ ꯑꯃꯅꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯅꯤꯇꯤꯟꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯔꯄ꯭ꯔꯤꯠꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇ ꯇꯧꯕ ꯍꯩꯅꯖꯗꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯈꯨꯝꯂꯝꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯂꯦꯇꯔ ꯍꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯆꯧꯙꯨꯔꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯏꯔꯒ ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁ ꯑꯗꯨꯗ ꯊꯥꯗꯔꯝꯃꯕꯅꯤ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯕꯣꯛꯁꯇ ꯊꯥꯗꯔꯝꯕ ꯀꯣꯄꯤ ꯑꯃꯁꯨ ꯃꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯖꯦꯔꯣꯛꯁ ꯀꯣꯄꯤ ꯑꯃꯁꯨ ꯄꯨꯔꯤꯗ ꯄꯤꯁꯤꯜꯂꯛꯏ ꯄꯨꯔꯤꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯦ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯇꯤꯟꯗ ꯄꯤꯔꯛꯈꯤ ꯅꯤꯇꯤꯟꯁꯨ ꯍꯔꯄ꯭ꯔꯤꯠꯅ ꯏꯔꯝꯂꯤꯕ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯄꯥꯔꯨꯔꯒ ꯍꯔꯄ꯭ꯔꯤꯠꯇ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯪ ꯅꯇꯣꯝꯗꯅꯤꯅꯦ ꯑꯁꯦꯡꯕ ꯃꯤꯁꯦ ꯀꯝꯄꯅꯤꯒꯤ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯝꯄꯅꯤꯒꯤ ꯂꯦꯇꯔ ꯍꯦꯗ ꯁꯤꯖꯤꯟꯅꯔꯤꯅꯣ ꯑꯂꯥꯟꯕ ꯃꯑꯣꯡꯗ ꯀꯝꯄꯅꯤꯒꯤ ꯂꯦꯇꯔ ꯍꯦꯗ ꯁꯤꯖꯤꯟꯅꯕꯇ ꯅꯠꯇꯅ ꯃꯤꯉꯣꯟꯗ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯁꯨ ꯁꯤꯖꯤꯜꯂꯤ ꯍꯔꯄ꯭ꯔꯤꯠꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯃ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯁꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯅꯤꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯔꯄ꯭ꯔꯤꯠꯇ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯅꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯅꯦꯁꯅꯦꯜ ꯀꯦꯃꯤꯀꯦꯜꯁꯀꯨꯝꯂꯕ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯒꯤ ꯃꯥꯌꯣꯛꯇ ꯑꯁꯤꯒꯨꯝꯂꯕ ꯐꯖꯗꯕ ꯋꯥ ꯍꯥꯏꯔꯤꯅꯣ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯀꯅꯤ ꯈꯪꯕꯗꯒꯤ ꯅꯪꯕꯨ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯔꯤꯖꯦꯛ ꯇꯧꯈꯤꯕꯅꯤ ꯍꯔꯄ꯭ꯔꯤꯠꯅꯁꯨ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗ ꯑꯩꯅ ꯂꯥꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯄꯨꯔꯤ ꯃꯆꯤꯟ ꯊꯤꯗꯨꯅ ꯆꯩꯔꯒ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯁꯦꯜꯁꯃꯦꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯑꯆꯧꯕ ꯀ꯭ꯂꯥꯏꯟ ꯑꯃ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯀꯦꯃꯤꯀꯦꯜꯁꯀꯤ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔꯃꯛꯇꯗ ꯂꯥꯟꯅ ꯃꯔꯥꯜ ꯁꯤꯖꯤꯜꯂꯒ ꯅꯪꯅ ꯏꯂꯥꯏ ꯂꯥꯏꯅ ꯅꯥꯟꯊꯣꯛꯀꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯗꯟꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯐꯝ ꯊꯣꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯂꯨꯄꯥ ꯑꯃꯒꯤ ꯄꯣꯠ ꯌꯣꯟꯗ꯭ꯔꯤꯕ ꯅꯪꯅ ꯋꯥ ꯉꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯄꯨꯔꯤꯗꯤ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ರೆ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯀꯥꯝꯄꯦꯠ ꯁꯤꯖꯤꯟꯅꯔꯒ ꯆꯩꯔꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯔꯄ꯭ꯔꯤꯠꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯥꯏꯅ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕꯗ ꯉꯥꯡꯕ ꯍꯔꯤꯆꯟꯗ꯭ꯔ ꯁꯥꯔꯝꯗꯅ ꯅꯁꯥꯒꯤ ꯅꯊꯧ ꯑꯗꯨꯇ ꯇꯧꯔꯝꯂꯕꯗꯤ ꯃꯁꯤ ꯑꯃꯠꯇ ꯊꯣꯛꯑꯝꯃꯣꯏ ꯍꯔꯄ꯭ꯔꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯅ ꯊꯕꯛ ꯆꯪꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯅꯩ ꯆꯠꯅꯕꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯇꯥꯛꯄꯤꯈꯤꯗꯦ ꯑꯗꯨꯅ ꯑꯩꯅꯗꯤ ꯀꯝꯗꯧꯅ ꯈꯪꯂꯨꯅꯤ ꯁꯥꯏꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯃꯁꯤꯕꯨ ꯇꯥꯛꯅꯕ ꯌꯥꯕ ꯋꯥꯔꯣ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗꯤ ꯀꯃꯟ ꯁꯦꯟꯁꯅꯤ ꯍꯔꯄ꯭ꯔꯤꯠꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯕꯛ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯕꯅꯤꯅ ꯊꯕꯛꯇꯨ ꯇꯣꯛꯊꯣꯛꯑꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯀꯣꯜ ꯁꯦꯟꯇꯔꯗ ꯊꯕꯛ ꯃꯌꯥम ꯀꯧꯔꯤꯕꯅꯤ ꯑꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯕꯛ ꯄꯤꯕꯅꯤ ꯍꯔꯄ꯭ꯔꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯇꯣꯛꯀꯗꯣꯔꯤꯕꯅꯣ ꯃꯊꯪ ꯌꯥꯎꯔꯤꯕ ꯀꯝꯄꯅꯤꯗꯨꯁꯨ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯝꯄꯅꯤ ꯑꯃꯗꯒꯤ ꯊꯥ ꯑꯃ ꯐꯥꯎꯕ ꯊꯕꯛ ꯇꯧꯔꯝꯗꯅ ꯀꯝꯄꯅꯤꯗꯒꯤ ꯇꯣꯛꯂꯛꯈꯤ ꯍꯥꯏꯅ ꯔꯦꯖꯨꯃꯦꯗ ꯌꯥꯎꯈ꯭ꯔꯕꯗꯤ ꯃꯇꯨꯡ ꯊꯕꯛ ꯐꯪꯒꯅꯤ ꯊꯥꯖꯗꯦ ꯁꯥꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯗꯨꯛ ꯆꯥꯎꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯄꯨꯔꯤꯅ ꯁꯦꯜꯁꯃꯦꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯅꯪꯗꯤ ꯄꯨꯔꯤꯅ ꯀꯥꯎꯔꯝꯃꯅꯤ ꯍꯔꯄ꯭ꯔꯤꯠꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯑꯣꯐꯤꯁꯇ ꯉꯟꯇꯥ ꯆꯠꯂꯒ ꯄꯨꯔꯤ ꯁꯥꯔꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯐꯤꯜ ꯚꯤꯖꯤꯠ ꯑꯗꯨꯝ ꯆꯠꯂꯒꯦ ꯑꯣꯐꯤꯁꯇ ꯂꯩꯔꯔꯣꯏꯒꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯍꯔꯄ꯭ꯔꯤꯠ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯐꯤꯁꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯣꯐꯤꯁ ꯃꯅꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯁꯦꯜꯁꯃꯦꯟ ꯃꯌꯥꯝ ꯑꯃꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯔꯄ꯭ꯔꯤꯠꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯦ ꯍꯪꯂꯨꯏ ꯁꯦꯜꯁꯃꯦꯟ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯄꯨꯔꯤ ꯁꯥꯔꯒ ꯈꯠꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯍꯔꯄ꯭ꯔꯤꯠꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ ꯁꯥꯔꯅ ꯀꯔꯤ ꯍꯥꯏꯔꯝꯃꯒꯦ ꯁꯦꯜꯁꯃꯦꯟ ꯑꯃꯅ ꯅꯣꯇꯤꯁ ꯑꯃ ꯄꯥꯊꯣꯔꯛꯏ ꯅꯣꯇꯤꯁ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯤ ꯁꯦꯜꯁꯃꯦꯟ ꯍꯔꯄ꯭ꯔꯤꯠ ꯉꯁꯤꯗꯒꯤ ꯐꯤꯜ ꯚꯤꯖꯤꯠ ꯆꯠꯄ ꯌꯥꯔꯔꯣꯏ ꯀ꯭ꯂꯥꯏꯟ ꯎꯅꯕ ꯆꯠꯄꯁꯨ ꯊꯤꯡꯂꯦ ꯃꯥꯒꯤ ꯃꯊꯧꯗꯤ ꯆꯨꯝꯅꯒꯤ ꯑꯣꯐꯤꯁꯇ ꯐꯝꯃꯒ ꯀ꯭ꯂꯥꯏꯟꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯗꯒꯤ
computer lainanaba order laklabasu atopa salesman da sinagadabani salesman singadunadi nokna hainari nangi client singdo engonda piro amaga munari khara amana su karen maduna noktuna hairi client ka unaba chatpa yadraba fail visit chatrabadi kamdawno mafam sida salesman oigduribano harprit nangi career pungloi lore tanja sida koina changsilak hairi nakhoi loinamak conference room da nakhoi ge anauba sales target launa naba chang o haibani harprit su conference room da change tarami adubu koina nadi nangi di yaude haina thingli mayamna manungda meeting tawri aduga harprit na mapanda angawbadona kocha chatle manungna kari hainari kaidonari khalubada masad leitapam khangjade ngahaki matungdana meeting loraga conference room dagi mayam thongnarakhi adubu harprit ubamaktada salesman mayamna machin thiduna chairi harprit nangumba gadha sibu kanana mafamsida thabak tawhalino nangna maram moiraga hojikti ekhoi punamak da sa tare amana mu hairai senja thumja pamdrabadi anti corruption office da thabak toromu yadra mafamsida kedoba lakino khoisaunaraba salesman mayam adunadi harprit ta chairi nangna maram moiraga ekhoi punamak hana tawjaram liba thaba adudagi hengat halle masida natana sales ki target su hengat halle aduga commission hantha halle mayamna omsinduna harprit ta chairi mangonda ngangliba singadu ururaga nitin di short taning tana hondokli mayamda thaba ehenba piribadi manani mayamgi commission hantha libasu manani adubu salesman mayamna mangonda sawbagi mahutta harprit ta oina loinamuk onsinkhre harprit office asida mana pamjaba salesman oire haduna harau lakchakibani adubu hojikti office lakpa matamda mama me isuk thana lakli masada hainingba phawkhidre office manungda sumadu mangai salesman khudimakna harprit ta onsinduna laknabiri mabu noknabiri masi fana oiduna su harprit mangonda pirakpa mathau tawdi lepte magi desk ta famduna client singda tattana call tawri adubu mana call tawriba khudingidi tathi chaibirakhi athiba wahaina chaibadagi hendoktana karem kathaina birakhi punama asigi mathakta office amatada punna phaminariba salesman singadunadi harprit ki matawasida chena rocket saduna harprit ki desk ta lepa laitana langchinduna harprit ta laknari asigi maphiba mamada leiringe tanja sida sotela laklaga hairai nangonda pikiba company ki visiting card amadi ate document khudmak loinamak pisilao harprit su piningda punama pithoki harprit office manungda leijarabasu office asigi kaimta mari leinadaba haibada oire adubu hawjuk phaba harprit client call tawba leptri mathau leptri atai salesman singna harprit laknabasu leptri chena saba rocket kaya amasu atat akham leitaba makhai langsilakli office ta langchinbadagi hendoraktana magi gari mathakta phaba chena saba rocket mayam ama thamjinbirami harprit chawning labasu karidi upai leri tuminna mamai lukthaduna leiri aduba ikhang khangudana magi manakta koina changsilaklaga hanglai bus stand phaba aibu thinbiramba yagadra aigi nupana lawba laktre harprit su hoi haina mangak nomi tanja sida koina na mirak narak yenglaga chema chetama piduna hairai nangi territory dagi computer leige hadana call ama laklambani harprit na masada ihai hainingdana khumlai atopada pikro aidi client gu unaba yade koina na hairai nangi training period lerokpa matamda nangi thabaktagi loktoklani haibasidi soidrabani aduba salesman ama oina computer amata phaba yolamdana thabaktagi toklage hairiba nangi training period loidringeda computer ama ani yonma ngamhorabadi training period lorakpada nangbu makha tana thabak tohanbirapasu yai harprit mikup ama phaba manghandana koina na pirakliba client ki number yawba chedu lokchinduna ningthina hapsinki koina su magi nupana lawbala e haramaga hathu chatkre mathangi sindana harprit client ki address talaklami harprit su hawai hakchang yauna makhoi company ki product singi maramda yamna confident leina hairi adubu client oiriba srena na hairi nakhoi gi company achawbanina pochai su yamna tangani harprit na amu khumlai madam na pamleba product adu madam gi budget matungina soidana maki pigani hana order ma tawbiro srena mamanabi aisha makhoi ni punduna firol designing company ama inau nauna linkhatcharini makhoi ani gi company asigi damakta graphic card yawa computer ani darkar tai hairi harprit na khumlai akhoi company gi graphic card yawa computer amata yonde adubu office ta amuktang call tawraga hankige masi tarabadana aisha na hairi nangse training loidriba salesman di nateko nasagi company da kari yoli phawa phajana khangdaba nangna kamdongna salesman oiraklino oiroideba fail oiba ngaktani salesman oirakliba singse wahai asida harprit maithong maksinki tuminna hawgatuna srena da ai chatkrage atop mafam madagi jengbiro hairi srena na amukhumlai nang lana ti khankinu aisha aikoyanina salesman unaraklibasi numit nini humni suraklai anauba company oibagi akoiba kanamtana masing thabide aduna salesman gu unarabasu madumangai khoidawda pangsawda chawningi thabakna amatta phaba tawte aduna waban heman madagi nangonda wahai khara henjinkre aduba harprit kaisu kaide haramaga mamai lukthaduna chakige tawi srena na harprit la le hajari
wahai henjinkiba adugidamakta saunadana Maggie khara chaminakise haina kaushili Srena amadi Harpreet Maggie chaminaba matamda Srena na haire Aikoi company sina anauba company machaga oibanina aikoina tawjariba thabak khudima asida kanamtana aikoiba masing thabide isung imanabadi lairadana yumgi ima ipana phawba aikoiba mi oina ubide aikoina tawribase fail ni haina khanbiri Srena na hairiba khudimakti Harpreet masamakta hauji thengnaribani maramaduna Srena gi mateng pangningna haire madam na darkar leriba computer si kadaida yoli mamal kayano haibadu soidana makki thirake mathangi sindana Harpreet computer yon from market amada laklami adubu achoba dukan amada changbagi mahutta lalwani kauba dukan macha amada changlakhi Srena na darkar leriba computer gi graphic card adu leibra hanglami lalwani nasu leigani hairei Harpreet nam hairei adu erebudi graphic card asiga chanaba computer ama semgatpa matamda paisa di kaya changani lalwani na Harpreet uba matamda salesman ni haiba khangi aduna hairei lupa lesing kunda sijanaba nungaiba computer amadi semgatpa yani aduga nangna haiba graphic card si hapa darabadi lupa lesing kun manga di changani lupa lesing kun manga da computer changkhatcharabasu nangna di lupa lesing nimfu da yolo doi natra Harpreet na di yamna ngakna amu hanglai computer semgatpa matamda di paisa ichang changde aduba akhoi company da yoliba graphic card yaudaba computer sing asidi lupa lesing kuntra dagina kuntra manga phawa ngaktani lalwani na amu khumlai aisu achauba AC panba dukan da phamba oramlabadi soidana makki nangna pamliba computer ado lising kuntra nimfu da yolambani punamak singse khanglakpa matamda company na customer singdagi phongna hura le haina Harpreet na masa matomda sonjari mamaidana Harpreet na magi client ka wari amutang shanarukhi ge haramaga dukan adudagi thorakhi mathangi sindana Harpreet magi desk ta phamaga wakhal ama munna khalli makoi company na yoliba computer singado hanjan yenglami adubu graphic card yawa computer di amata yawramde ngahaki matungdana Harpreet na Srena da call tawduna hairi nangna darkar tariba computer singado akoi company na soidana makki supply tawrage computer amada lupa lesing kuntere ka chonga di piu haujik phawa Harpreet ki office ta punna phaminariba salesman singnadi Harpreet ta chena saba rocket langsilakpadi leptri asomdana Srena na hanglai computer gi check ti kanagi mamingdo ina igini Harpreet mangonda atopa salesman sina langsilaktun lakna rakliba chena saba rocket adu munna yinglaga singna ba wakhalun amaga loina na hairi Rocket Sales Corporation hairiba company adu da computer lawbagi check to irao mathangi sindana Harpreet lalwani gi dukan tamna laklami aduga lalwani da hairi aina hanglamba graphic card aduga chanagadaba computer gi part khodimak pack toksinbiro lalwani na khumlai nangdi salesman ni nakoi company da computer gi part award padi leiba nate aduga nangna computer gi part lawba laklibisi kanabu lut tawge hairibino Harpreet na lalwani da munna yengladuna hairi nangbu lut tawge laklibani maramdi aina lawgudoriba computer amadi masiga chanagadaba graphic card ki paisa si hapta amagi matungda soidana makki pige lalwani na khumlai aigi dukan di pot chhotpa yade Harpreet na amu lalwani da munna yengladuna hairi nangi dukan haudorakpa matamda nangonda kanaguma miyoi amana soidana makki paisa pibirangani lalwani na khumlai aigi mari mata amana pibikibani Harpreet na amu hairi aisu nangi mari mata ni khanna aina haijiribase yabiyu aduga nangna chingnaba koknanabagidamakta aina purakliba aigi scooty asisu nangi nanakta thambiro haiduna scooty so lokthokuna lalwani da piri Harpreet ki mamitta tariba thamoi sengbagi mami do lalwani na su urami masimakna lalwani na nokna hanglai nangbu karamba makhalgi mino haujikti mari mata oinarabani nangna mai paaba matamadda aibudi kawgano haina Harpreet na darkar leriba graphic card amadi atay computer gi machak sing loinamuk pirakhi computer semba giri di office ta thengna leganbanina Harpreet su amuk hana office ta halakhi Harpreet na giri gi mnata changchinduna hairi aigi thaba amatang tawbiba yagadra aingonda computer gi order ama lei giri na khumlai nangdi order paigano haidana notice thokradaine Harpreet na amuk tapna marau leina khumlai aigi imanabagi order ni aduna order asidagi fanglakadaba sendongsu aikhoyani gi oidoini giri phamlammadagi phuk hawalaga Harpreet ta munna yengladuna hairi yengbadadi nangsi icham chamba mali adubu manungdadi nasage ba kainomadi leijarine namanabana order torliba computer do aigi yumdo ina chankhalurase office tadi tawgumsi mathangi sendana Harpreet na lorokpa computer gi parts sing adu puduna giri gi memda punna halakhi adubu giri gi memda leramniba computer gi parts sing adu urbu matamda Harpreet na hanglai leiriba computer gi parts sing sidi company dagi puraklira natraga nang nasana leijarira giri na khumlai nangi order si matangdasu aina kupthana nongonda hangoi aduga nangnasu aigi thabakki maramda kupthana hangnagumsi masigi matungdana Harpreet na chema loktholaga giri da piri aduga hairei nangna sagatkadoriba computer gi configuration du sida leire hayeng ayuki pung 10 da lawge giri na chema du yenglaga hairei pung 10 yawdrasu pung 9 da dum lawba yani
Harpreetna hanglai ahing tumdabi thabak tawraga leiradi nangdi karam kanda tumdeba Girina harai adugidi kesu khalunu aidi yumda tumde office matamda office manungda adum tummi masi matungdana computer da hapkadaba original software sing adu Harpreetna amu Giri da pirai masi uruba matamda Giri niyamna pakhatchana harai hojiki matamda internet loinamuk free da phangaba matamsida kari maramgidamakta original software leirurino paisa tingnanabni Giri na harai nangna ahenba expenditure tawjaba tarabasu aina computer changkhatpagi fee di hantharoi Harpreetna nomi taroduna harai nangna computer ama changkhatpa matamda nangi awaman fee oina lobagi mahutpudi aina lawrakliba order sing asidagi phanglakpa sendong adu ekhoini jenabadi kari kai aduga software gi ahenba expenditure sina aina phanggadoriba sendong saruk adudagi oina ka o Giridi mana tariba singru thajaba ngamlamde onthokna su harauri masimagna Giri su Harpreet ki thabak asida thawai hakchang yauna mabuning changna toningba ama phauri mathangi sendena Harpreetna Srena gi damakta changkhatkhiba computer delivery tawba laklami Harpreetna magi thabakta thamoi seng khona jariba punamak Srena na su uki Harpreet mapunsi gi ahanba order asi mai pangna delivery tawkraba matungda onthokna haraujena mayumda halakki Harpreet mayum hek yorokpada maithong makalamna nomi tawraga changlai aduga mapuda yamna haraujan hairi ngasidi chaka amata thongranu pizara keno ahawpa macharasi mapusu masunu pagi matau ubada yamna haraujan hanglai ngasidi nangi order kaya laklage Harpreetna khumlai adudi kona hainasi karamba pizza order tawsige mapuna yamna haraujan hairi isuna thabak ahanba tawjabada nangi ahanba phanglapa paisa do ishorda hana katsi tungdasu aphabata oinaba masai matungdana masu mapu punna lai khurminarami mapuna ishorda makhutlonaraduna hajari Isuna thamoi sengna thabak tawjaduna ngasidi mai pakjare matam punamakta mingonda aranba oidaba namthak amata yauduna thamoi sengna paisa tanba ngamnanaba isubu ngak sinbiyu haijari mapugi wai singse tarurga Harpreet akiba amabu phaurai mana talakhiba paisa asidi company da namthak tawduna phanglapa paisa ni haina mathamoida phaujari mathangi ayuktana Harpreet office da wakhal langtakna phanlami wakhal khanba makai khaluraba matungda Giri da hairi aina tawkhiba thabak singado Puri sarda loina mak hairage aduga phanglapa paisa singa sisu Puri da loina mak pikrage aduba Giri nadi Harpreet adumaina tawgunu Puri khanglaklabadi nangda natana aisu sirani aduba Harpreet nadi kaimta taramdana chatkre thangnaba miku amadana Harpreet na koina da hangli Puri sar kadai da chakhibage koina na khumlai club ta lunch tawba chakhibani mathangi sendana Harpreet magi ahanba order da phanglapa paisa singa do Puri da pithoknabagi damakta club tamna lakhi Harpreet uba maktada Puri na Harpreet pu harau manungda changlo haina kausilakhi aduba Harpreet na Puri gi manak changlakpa matamdadi Puri ga loinana lunch tawminarmliba nupadudi National Chemicals ki General Manager Chaudhary orami Chaudhary ubada Harpreet na Puri da hairi sar ai kona laklage aduba Puri na namdana phamalami masi matungdana Chaudhary na yamna hanthaba mi yeng amaga loinana Harpreet ta jingladuna hanglai nangdi nungairibra haujikani complaint gi itaw tawdrabra Harpreet wa khumpham leitana mamai lukthaduna khangli tanja sida Puri na Chaudhary da hairi nangnadi Harpreet se ekoi company gi khwaidagi pangba salesman ni khalamba yai adubu madi pangbada natte zero ni total fail ni mi ema oina miyoy emada kamdona wari sanagani mathak thongba miyoy emada kari wahai haigani phawa khangdaba pura gadhani masai matungdana Puri na yamna usittaba mi yeng amada jingladuna makha tarai khwaidagi pangba zero gadha sigisu kanaba amadi leidi Sijinababu hairabadi zero gadha sigisu chanafam lei Chaudhary hanglai zero bu kaida sijinafam leige Puri na makha tarai zero sina pangbadagi sarda mathong huktaba thaba ama toramle mana torunba thaba aduna maram oiraga company da leiriba staff khodimak kinare loinama pakhatnare mayamna pakhatnabagi tanja lawraga aina su staff singda saujinki aduga makoina order ama lawrakpa matamda hana phanglamba commission adudagi tangkhai ama kakthare aduga makoigi sales ki target na double oihale aigi oinadi zero apangba sina computer gi order saruk ani hena hengathale aduga salesman singda pithokhigedaba makoigi commission gi paisa tangkhai amadi aigi oihaure Puri amadi Chaudhary makoi ani na sanadiba wari se Harpreet mamai nongkhatpa baw ngamdana lukthaduna tuminna tari chera sida ikhang khangudana Puri na amu haire aigi oinadi gadha sina sendong mayam lehalle adubu sar gi mafamdadi mana torumba mathung huktaba thaba adugi damakta sarda lale haifam thoi Chaudhary di kemta khumde Puri na amu Harpreet onsinduna haire sarda lale haijau Harpreet nupa amu oina mana lansu landana kamdona aranba toriba miyududa lale haijagani aduba thaba asigi damakta khallaga Harpreet na Chaudhary da hainingda lale hajari Puri masina su pendraduna amu makhau pongna makha tarai
Sir makhoi salesman ga khoi ga manaba yaba natte makhoi gi level kumtharaga makhoi ga manaragumsi Puri yamadi Chaudhuri anina Harpreet bu karemna duna nokli mabu khulai wena sijinaraga sendong tanbagi wari Harpreet nadi mamai luktha duna tari Harpreet ta sengna maki mafam masida mana lona tokiba thaba adugi damakta thamoi sengna Puri da haijage lakpani adubu Puri nadi mabu miyoiba ama oibagi wa phawa haibi khide matangi sendana Harpreet wari punamak mamanabi singdalirami mamanaba singnadi magi wari du taruraga aduk phattaba company du da makha tana thabak tawruna no hairi Harpreet na hairi company asidagi tolaga mathang aina thabak tawduriba company du su haujiki company sigum taramlabadi kamdauba ai punsida ngasi phawa thaba amata mapung phana thawai yauna tawraktri masimangna exam matamda nakhoi anina larik pai aduga aina cricket sanaduna leiki exam thadringedagi mark nemna pass tawrakani haiba wakhal amada laikre thaba ama hodringeda thaba adu fail oiragani haina hana khallabanina tawduriba thaba adu masana adum fail oijarappa tabani aduga ngasi Puri na engonda hanjin ikaiba piribasi Puri na pige haina piba nate aina Puri da pihanbani punsida fail oirani mai paklaroi khallaga da lerakpa aina thaba ama phangjaba matamda fangliba thaba aduna penthokche fangjariba thaba adugi damaktani hairabadi taw hairiba makai ikai hangoiba punamak thadoktuna tawri masimak Puri na su khangbanina aikhoiba mana sijinani momongda sijinaribani maram asimaknani magumba aranba taba miyoisingna nungai na leiraga achumma chatpa achumma tawriba aikoina awaba ikaiba nangliba matang asida aigi thaba asina penjare haiduna kaimta tawjana leithoklabadi aigi punsigi khwaidagi asoiba haibadu oirani aduna isagi asoiba asidagi ngakthokchanaba Puri da para amadi tambigani aina lona order lauraga computer gi order tawkiba aranba thaba adudagi hena chawba aranba thaba ama muk tawkhini masigi matungdadi Puri na makhau pona mingonda gada zero fail kawribado amuk hana kawba ngamhaloi mathangi ayuk nganna Harpreet giri gi memda laklami aduga Puri gi company aduga competition tawnanaba computer yonbagi company am linkhachi hairi girin hairi India da khwaidagi chawba computer yonba company kayamana Puri gi AYS hairiba company si kiribani Puri gi kadar kanba chalak haiba mawong asinani foreign gi achawba company na phaba Puri gi competition tawba ngamdriba aduga computer gi maramda kaimta khangdaba nangna Puri gi achawba company asiga kamdawna competition tawdono Harpreet na khumlai aina computer gi maramda khangdrabasu nangna khangladi yare alakpa computer gi order khudimaktagi fanglakpa profit ibani tangkai yenasi profit palakpa matamna giri di Harpreet gi company da thabak tawba yare mathangi sindana Harpreet amadi giri office ki staff khudimakna mayumda hanakiba ngai lerami mayam punama hanakraba matam adu khaktada makhoi anina Rocket Sales Corporation hairiba makhoi ani gi anauba company dugi logo letterhead amadi poster na chingba document kaya ama semli serak sida Harpreet na hanglai aikoina sizinariba che printer amadi electric sing asigi paisa kayamu oigani giri na hairi aikoini gi company gi darkar ayo poche singdi Puri gi company digi lakthoga ai loina ma pige electric ki damakta di kaishu kalunu Puri na dum bill thijani Harpreet na khumlai madu yade aikoina hojik sizinariba che chang printer amadi electric ki mamal sing asi sendoiga yauna Puri da noma soidan ma ki singdokani lawnam namthak tawba AYS company ga aikoi gi Rocket Sales Corporation ga manaba yade aikoi thabak khudimakta thamoi sengna tawani mathangi ayuktana Nitinna anauba office ki manager ni haidana saha kauba apangma manba nupa ama office ki staff singda masak taklami aduba ningba kairaba koinana di Nitinda tuminna koktholaga hangli office ki manager ki post asi aigi damakta hainabiyu haikibadudi kamdaukraba Nitinna khangsinnadaba sahajuna khumdorai adudi sum wari gi wari nida aikoi gi office ki pion cha plate asina su manager oige haraklabadi mangonda su manager ohengadoribra mi khudimaki maga chanaba thaba amomdi leibani maram aduna nangisu receptionist ama oina nangi na thau fajana taw nangi phampham ningthijana ketharaga phammaga thabak taw Nitin gi wahai pareng amada office asida koina gi mafam kadai thanu haiba mayek chengna utki masi punama uriba Harpreet na koina gi manakta changsilaga wa ama haijege ngaktang thoro haiduna kauthokli mi leitaba office ki arunba jaga amada Harpreet na koina da hairi ai company gi office ki manager oibiyu aikoi gi punna thabak taminasi aduba koina na di oiroidaba thabak tu da ai yaholakanu khoidauga khara sauninglingai sida adugumba mathong huktaba wa taning de hairi Harpreet na khumlai aikoina thabak toriba mafamsi khwaidagi phattaba mafamni aikoina fana hai singna thamoi singna thabak chawjarabasu aikoiba kanamtana khangbiroi jut mut namthak tawba haibana thabak haiba chakpa mafamsida aikoina tawjariba thabak sing kanamtana ubiroi koina su saudi sauningi aduba Harpreet na hairakliba singase achumba ngaktani haiba masu khangi mathangi sindana Harpreet giri amadi koina makhoi humlona unarami Harpreet na hairi aikoi company da anauba partner ama oina
koinasu yaurani aduna company da leiriba ekhoigi share 33% oirani haibadi company se saru ahum thokna yenarani giri nadi shauna haire ayuktadi aigi saru si 50% oirambani aduga hojina 33 oiraba sumaina sum torade ahenba sendong kadai degi lakadori harpret na haire ekhoigi company si chawthokna khonaba matamda koina yaudaba sunya yade giri na mo hanglai madi nongambadi numit taba phawa phone da senajuna leraga kamdawna company chawkhateba phone palakpada giri bab laklai company da lagliba computer lebi call khudimakti koina da hana lakpa ngaktani adubu koina de hauju phawa pakhatpa fatri kaigumba asoiba yaroklabadi natragana mina khangnaraklabadi kamdawni dasa tani haina pakhatchari harpret na de karisu tawroi makoina hauji company asida leina makoida thengnariba awaba nungaitaba singa sidagi hena phattaba kari ama amuk leiribage haina hangli koina su yana pakhatchana wakhan khanba yaba mkai khalamnaga phare dude ai chatlage haramaga mirak narak yengaga magi phamphamda amuk hankhre adubu koina na chatkhiba matamda giri na koina de yenghoriba mit yeng adu uba matamda harpret na de yamna shauna giri ge manakta changshinduna akiba sakpham mada hairi koina da nangna hojik yengleba mit yeng adu amuk hanna yengba tarabadi soidan makin nang khatokani mathangi sindana office lotioner pu matamda AYS ki office mamangda leba cha hotel amada giri amadi koina harpret ka punna wari sanarami harpret na hairi ngasi degi de rocket company gi maru eba wari sing AYS ki office manung sanaragumsi mafam hasida adum sanarasi mayam punna yasinaraba matungda koina na chema harpret ta piraga hairi masida yawriba client sing ase AYS de computer di laikraga AYS na piriba computer servicing ase pamde haiduna amuk hanna AYS de computer lerak khidraba client ngaktani harpret na giri dang lai AYS na computer servicing gi damakta paisa kaya lauge giri na khumlai computer ama servicing tawnanbagi damakta tha khudingi lising mari manga di laubani harpret na hairi adu oirede ekhoigi servicing gi rate asi tangkhai ohelasi lising ani chonga kaktamak lausi masiga lena tha ama su free de servicing hapisi giri na mo hairi yamna fazaba idea ni aduba computer sing dudi kanana servicing tawdeba aidi matam punamakta office ta dalai harpret na khumlai nangdi na yumda tumde office ta adum tummidudi nungthil matam da office ta fajana tumtho aduga nungdang dana computer servicing tawro koina na su mo hairi nungdang da servicing tawrabadi ayuk nuntil da client singa tawjagadaba thabak singa da ayetpa oiraroi machine hena mi na su panani giri na mo hairi ekoi company da anabu client pusilaknaba client unaba chatpadi kanana chatkadori aina chatlurabadi mi na masak soidana khangnarakani harpret na khumlai aidi AYS ta thabak tawba kuidri aduna kanamta na aise AYS ki mi ni haba khangloi ai wena chatke mathangi sindana harpret na nitin na call tawraga masa ngamdre ngasi di office ki suti lawjarage hairi nitin na khumlai thabak to daidadi mi khudimak nasinabani nare hasinaraga atopa company da interview yawi amna chatnabani adu harpret na di asing isa ngamde hajanari loka su khujinari adu nitinadi ta toksinarano nangna yawgadaba interview du yawro makha ta na engonda phone torokanu hairaga thamki matangi sindana harpret courier service DHL gi office ta lalaga vice president wajat ka unarami harpret na yamna thawa yawna maha masagi masak takli aduga magi rocket company bisu masak takli wari ngahak sanaraba matungda wajat na hanglai nungdang amadi suti matamda su computer servicing pigani haisu chumaba harpret na yamna confident leina hairi matam punamakta computer servicing tawgani 24-hour service pigani aduga kariguma ngamdragana akoina computer servicing gi damakta lawkhiba paisa adugi saruk ani refund soidana tawjagani wajat na mo hairi nangna haiba singase chi da iraga engonda piba ngamgadra harpret na karisu kantharudana man hana dagi sem sahaduna purakpa contract ama lawthoklaga wajat ki mamangmakta da sign tawraga piri masi urubada wajat na hairi company mayam amagi tongan ba salesman kaya ama thengnakhre aduba nangumna confident leibidi amata yawkhidri aduba service piba ngamdrabadi double refund tawgani hairisibu nangbu refund tawnanaba paisa ga di lejaraba harpret na khumlai refund tawnabagi maramdi leiroi client na apama mongda servicing soidanma ki pigani aduba karigumba refund tawdaba yadaba matang laklabasu aigi scooter leiri masi yonthoga soidanma ki refund tawjagani harpret ki chamchamneba wahai asida magi mathamoi sengba mataw wajat na uki masimak na magi AHL ki computer servicing ki contract harpret ta piki matangi sendana harpret amadi giri office ki matam loinarakpada DHL ki company da lalaga computer ayadaba sing semli namidang atengma phawba thamoi sengna thabak sujariba harpret amadi giri makoi ani gi matawsi urubada wajat na penjaba habada oiki matangi sendana harpret office ta lakpa matamda koina na harpret ta tapna hairi akhoi client wajat na achoba company amagi mapuni
maga khangnabani haiba nupado paw phaunare horen numidang wairam pung 3 tabada nakhoi ani thengnanaba matam lepnakhrabani office matam loraga Harpreet wazat ki mamanaba unaba lakhi wazat ki mamanaba adudi AYS da salesman amoina fail oraga chatkhiba mayam marakti khwaidagi thamoi shengba achumbada chatpa mi haina khiba imandar hairiba nupado orami imandar uruba matamda Harpreet ki mathamoida su hojik ki matam asida thamoi shengnaba thabak tawjarabadi mai pakani haibagi asa ama ukhi imandar na Harpreet hari wazat na nangbu thamoi shengna thabak tawi haibagi damakta nanga unanabagi damakta silakhibani adaba akhoi company da darkar tariba asuk yamnaba computer sing asibu nangi apikpa company duna supply tawba ngamgadoribra Harpreet na khumlai akhoi gi di apikpa company ni aduna sargi company gi oinadi akhoi gi company sina tab achauba company madagi order lawruba suyai sargi mafamdadi akhoi company sigi darkar tade aduba akhoi gi apikpa company sigi oinadi sargi company se aduki matik maru oi maram asimakna sargi company gi damakta thawai hakchang yauna thabak tawgani imandar na mahare adudi fare aduga karigumba akhoi anigi contract asi soinaba tarabadi contract ki paisa double uni refund tawgani hairibase nangbu ngamgadoribra Harpreet na magi haibda kemta leitabani double refund tawba ngammoi haiba masu khangjai haina imandar da haire maram asimakna wazat ki company na tha khudingi makoi computer servicing gi damakta pirakadoriba check adu inamdar da hana paibiro karigumba ekoina sar da piriba service amadi computer sida pendrabadi wazat na pirakpa check adu chana lobiro adu karigumba penbiba taragana wazat amadi sar gi check animak ekhoida pibiro inamdar na amu hanglai aduk chawba risk am lawri ti karigino Harpreet na khumlai thamoi shenga thabak tawjabani na karisu kiningai leite thabak ama tawba matamda risk lawdrabadi kamdawna khumang chawsingani Harpreet ki wahai asida pelaba inamdana ahanbagi single order oina computer kuntra piyu hairi mathangi sindana Harpreet giri amadi koina makhoi hum company gi wari shana famda punna wari shanarami Harpreet na hairi inamdar ka wari shanarure hapta amagi manungda computer kunta pi gi haidoklame giri amadi koina na yamna sauna hairi adu yamba computer sing adu chankhatpa matamda itomdana tawradi nimit kunni hena changani Harpreet na hairi adu weragana computer chankhatpa heba mi ema ekhoi company da pusindaba yararoi giri nangna khangba mi ga di leibra giri na mu hairi haujiki matamda thajaba yaba computer chankhatpa heba mi yoi hairagadi ekhoi gi office da cha puthok pusin tawriba sotelal khaktani aina semliba computer khudima masu semba hairabani computer sizinaba haijadrabasu semgatpa sagatpadi loina makhaibani Harpreet na hairi adu weragadi sotelal su ekhoi gi company sida partner oihalasi giri na mu hairi pion amabu kamaina company da partner oihandoino Harpreet na khumlai thabak pu hairabadi magi chanaba position phangpham thoi mathangi sendana Harpreet na sotelal da makhoi company gi partner oinanaba hairi adubu sotelal nadi cha puthok pusin tawba pion amanabu company amagi partner kamdawnu oigani hangli Harpreet na khumlai sotelal ji ekhoi gi company dadi apikpa achawba leite chap manai thamoi sengna thabak tawba asi khaktani wahai asi tarubada sotelal mapi chenthakiba khangaude Harpreet da chena call aduna kamna hairi ngasi phawa AYS company da leiba miyui amatana mabu mi ama oibagi ijat tawbide ming phawa chumna kobide cha kap haina thonbi adubu maya maraktagi Harpreet nang khaktanani aingonda miyuiba ama oibagi ijat tawbiba maram masimakna nangi company da soidana maki yawgani adubu giri di paithokli company gi partner yam khalaklabanina magi sendong hantharaklagani wajari mathangi sendana giri amadi sotelal ahing tumdaba makai computer chankhatnaba honari Harpreet su ahing tumdaba makai makoi punna thabak suminari adubu ahing tumdana thabak sunarurabanina no ngalaglaga AYS company da lakpa matamdadi uidi tawnari giri di office da isi siba makai tumthokli koina sumadu mangai mamit mana ipom pom makai company da lakpa call mayam senari adubu soibadagi rocket company da lakpa call ama Nitin da oina thajanki Nitin nadi rocket sales company da call tawraiba nupa da number 1 na phone tawsilakle karigi tawraino haina thina cherika call thamki masigi matungdana koina gi manakta laklaga yamna sauna haire nangonda promotion pidabagiro credit card company na rocket sales company ga hajilga call tawrakpada aingonda call forward tawsilakidi koina di rocket sales palakpa matanda mihul ayokre adubu laibak phabadi Nitin na rocket company gi matanga wa kaya di hanglamdre mathangi sendana rocket company gi partner mayam meeting ama tawrami meeting asida koina na hairi aina soibadagi rocket company da lakpa call ama Nitin da oina thajinkre sumaina sum tawrabadi mi loina ma khangnarappa tare Harpreet na mu koina da hanglai AYS da lakpa call singa akhoi gi company da lakpa call singa ni se khaidoknaba yabagi lambi di leitabra koina na wakhal nga khalaba matung na khumlai akhoi gi company da sijinadaba number ani di lebani
number ani sigi matangda office ki mi kanamtana khangnaramoi puri phawa kauramani Harpreet na harai adu oiradi AYS na sizinadaba number ani do Rocket Company gi number oihalasi madu oiradi phone ani du da lakpa bill khudimaksu aikoina thijaba yarani matangi sendana Harpreet mamanaba singa punna function ama laklami mafam asida Harpreet na magi ahanba computer gi order pikhiba Srena su thengnarami Srena amadi Harpreet maya maraktagi nathairaga achikpada punna bhaminaraga magi anauba company linkhatpa matamda makoina thengnariba awa nungai gi wari sanari wari ngahak sanaraba matungda Harpreet na ikai na Srena da hairi handaki Sunday sida kainome chaminarusi Srena na su harau yarakhi matangi sendana Rocket Company gi partner mayama hotel da wari sanarami Harpreet na hairi akoina pankhatliba computer singa se onthongna tapkhre order matam chana piba ngamkhigadra giri na amu khumlai akoina computer gi part loriba lalwani gi dukan ase onthongna pikre aduna akoina changadoriba computer singa sigi part loinamak dukan asina piba ngamdri maram aduna computer yonba achauba dukan ama oina contact tokchi Harpreet na di hairi agi kaimta electric matam ajuda lalwani na engonda paisa amatta lawdana computer gi part pibirakhi maram asimakna aingonda order mayam laklaba matam asida mabudi aina thadok loi wari sanaringe tanja asida ikhang khangawdana makoina famliba table ajuda Nitin changsilaklaga hairi masi toromani haibase aidi hanadagi khangkhrabani handak marak zero fail asina ahi asing saduna wa ngangba horakpa aduga koina na aingonda Rocket Company call ama thachilakpa matam ajudagi hauna khangkhrabani ngasidi nakhoi punamak mitmangda pharabani na puri da call tawrage tanja sida girin hairi akhoi masel kaina khara pitok pisin taro yasinarasi Nitin na makhau pong hairi aigi chinmen ya harabadi nakhoi ni yoliba computer khudingmakki 10% de aingonda piyu Harpreet na hairi 10% asigi mahutta akhoi company asigi partner oiro aduga company gi share oina lawro akhoi punna thabak tominarasi Nitin na karemna na nuklaga hairi noigi aron mase aina pharabani hojikti aina haiba wa khudum nakhoina yafam thoi tanja sida sotela na mamitta I kaba makai sauna hairi nangna larokpo order khudimakta nangi tonganba commission hapchillaga semkhiba receipt voucher card khudimakki maramda aidi loina makhangi nangna puri sar khangandana company dagi horaliba paisa khudimakki hingsa hayeng ayuk puri da pigani Nitin wa khumbangam khidre tumina laikre tanja sida Harpreet hairi hojikti ekhoi manga surabanina company gi share singa si saruk manga thongna yen thoknarasi 20% lawnarasi Nitin su senpham laikhidre aduna Rocket Company gi partner oiba tarami adubu giri nadi Harpreet ta hangli Nitin da karegi 20% pirino ekhoi gi share sumsum hanthare Harpreet na yamna confident leina khumlai Nitin karamba salesman no haiba ai khangi aduna mana larokadoriba order singa dudagi ekhoina fanglakadoriba 20% adu apik percent phamdi oiroi mathangi sendena Rocket Company partner sing meeting tarami meeting asina mayamna Nitin da hairi ekhoi company asidi client ta oida wa matangangde client ta paisa pirega order su lawde client ki service ne ba harabdi 24-hour service pi masi tarubadana Nitin hairi adumaina company chalairagadi kamdong nomai pakani aduba Harpreet amadi atai partner singadi amattu in hairi masini ekhoi company gi rule partner amu in nangsu rule ngakna chatkadabani mathangi sendena Nitin company achauba amadu laklami aduba mafam majudu leramliba guard adunadi ihan hana Nitin gi manakta changsilai aduba Nitin di Rocket Company gi rule matung inna guard aduda paisa pidana magi taran lakpa ngairami aduba Nitin na magi taran ngaijarabasu client ka unaraga thorakpa matamdadi Nitin mai thongda nokmi tawri masada hana phawkhidriba inau nawa ihulama phawgumna su uri matamgi matungina company da leiriba partner khudimakna magi mathau ningthina khaidokna duna company ama oibagi mawung maril tana thamoi sena thabak tawba horakhi ikoi haudana achauba company kaya ama Rocket Sales Corporation hairiba company siga contract inaba horakhi computer gi order amadi servicing gi thabak khudimaksu Rocket Company na tamna pasin ba horakhi matam masida Harpreet amadi Srena marup ama oina loinaramadagi nakshinaba khangna chanaba haibadu oirakhi tha losilappa matamdana makoina wano khana jetuna tansinjakiba paisa singado Harpreet na partner khudimakta magi sharuk yenthokli tamna Rocket Company gi revenue sendong tha khudingi hengalakhi mathangi sendana purina magi staff khudimak kausilaga yamna sauna chairi best salesman team ne hariba nakhoi mayam leina Rocket Sales Corporation hariba apikpa company sina achauba company khudimakta order lawkribasi kamdongna lawrino Rocket Company maramna kana khangi Rocket Company na makoi salesman sing da piriba commission adudagi nakhoi de aina piriba commission aduna yamna hantharabra paukhom pineba leitabani na staff khudimakti amasu mamai lukthaduna leinei purina amusu yamna sound makha tarai makoi gi company na akoi company ri kari ahen ba lege
ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯥꯏꯔꯤꯕ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯗꯨꯅꯗꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤꯅ ꯄꯤꯔꯤꯕ ꯁꯔꯚꯤꯁ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯈꯣꯏꯗꯤ ꯅꯨꯡꯗꯥꯡꯗꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯝꯃꯤ ꯍꯥꯏ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ 39,000ꯗ ꯌꯣꯜꯂꯤꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯣ ꯔꯣꯀꯦꯠ ꯀꯝꯄꯅꯤꯅꯗꯤ ꯁꯨꯞꯅꯒꯤ 16,000ꯗ ꯌꯣꯜꯂꯤ ꯑꯗꯨꯒ ꯁꯔꯚꯤꯁꯁꯤꯡꯁꯨ ꯐ꯭ꯔꯤꯗ ꯄꯤ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯗꯛ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟꯕ ꯀꯝꯄꯅꯤꯅꯤ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯛꯏ ꯄꯨꯔꯤꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯌꯣꯟꯕ ꯃꯇꯝꯗ 3,000 ꯇꯣꯡꯉꯤ ꯑꯗꯨꯒ ꯔꯣꯀꯦꯠ ꯀꯝꯄꯅꯤꯅꯗꯤ ꯁꯨꯞꯅꯒꯤ 2,000 ꯈꯛꯇꯃꯛ ꯇꯣꯡꯉꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯑꯣꯐꯤꯁꯇꯤ ꯀꯗꯥꯏꯗ ꯂꯩ ꯈꯪꯕ꯭ꯔꯥ ꯁ꯭ꯇꯥꯐ ꯑꯃꯠꯇꯅ ꯈꯪꯉꯤ ꯍꯥꯏꯅꯔꯛꯇꯦ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯄꯨꯔꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯐ꯭ꯂꯥꯏꯌꯔꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯛꯑꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯈꯨꯗꯤꯡꯃꯛ ꯃꯨꯜꯂꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯅꯤꯇꯤꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ ꯍꯞꯇꯥ 2ꯒꯤ ꯃꯅꯨꯡꯗ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯑꯩꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯁꯦꯜꯁ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯄꯣꯁꯠ ꯅꯉꯣꯟꯗ ꯄꯤꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯣ ꯑꯁꯣꯝꯗꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯡꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯄꯨꯔꯤꯅ ꯀꯟꯅ ꯊꯤꯔꯤꯕ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯃꯥꯒꯤ ꯀꯝꯄꯅꯤ ꯃꯅꯨꯡꯗꯒꯤ ꯆꯂꯥꯏꯕ ꯀꯝꯄꯅꯤꯅꯤ ꯈꯪꯂꯛꯂꯕꯗꯤ ꯀꯝꯄꯅꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕꯁꯦ ꯄꯥꯔꯠꯅꯔ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯅꯔꯤ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯍꯥꯏꯅꯔꯤ ꯄꯨꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯑꯃꯗꯤ ꯐꯠꯇꯕ ꯃꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯍꯥꯏꯗꯣꯛꯅꯔꯛꯅꯕ ꯄꯨꯔꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯜꯂꯛꯀꯅꯤ ꯍꯔꯄ꯭ꯔꯤꯠꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯄꯨꯔꯤꯅ ꯆꯤꯡꯅꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯇꯤꯟ ꯆꯪꯁꯤꯜꯂꯛꯏ ꯅꯤꯇꯤꯟ ꯎꯕ ꯃꯇꯝꯗ ꯒꯤꯔꯤꯌꯟ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯥꯝꯅ ꯀꯤꯖꯅ ꯄꯨꯔꯤꯗ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯕꯣꯁ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯥꯎꯅꯒꯨꯝꯁꯤ ꯏꯆꯝ ꯆꯝꯅ ꯐꯥꯒꯤ ꯇꯧꯅꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅꯔꯝꯕ ꯒꯤꯔꯤꯗ ꯅꯠꯇꯅ ꯀꯣꯏꯅꯥ ꯑꯃꯗꯤ ꯁꯣꯇꯦꯂꯥꯜꯒꯤ ꯃꯥꯏꯊꯣꯡꯗ ꯅꯤꯇꯤꯟꯕꯨ ꯀꯤꯖꯕꯒꯤ ꯁꯛꯐꯝ ꯑꯃ ꯎꯔꯛꯂꯤ ꯃꯌꯥꯝꯒꯤ ꯁꯛꯐꯝꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯇꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯑꯩꯕꯨ ꯃꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯔꯤꯕ ꯃꯈꯩ ꯑꯩꯅ ꯍꯔꯥꯎꯖꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯤꯕꯁꯤ ꯎꯔꯨꯔꯒ ꯑꯩ ꯍꯔꯥꯎꯗꯦ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯕ ꯀꯥꯏꯕ ꯊꯃꯣꯏ ꯀꯥꯏꯕꯒꯨꯝ ꯐꯥꯎꯔꯤ ꯅꯤꯇꯤꯟꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯅ ꯑꯍꯥꯟꯕ ꯁꯦꯜꯁꯃꯦꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯍꯔꯄ꯭ꯔꯤꯠꯀꯨꯝꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯦ ꯆꯨꯝꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯄꯩꯁꯥ ꯄꯤꯅꯩ ꯑꯣꯔꯗꯔ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯉꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯅꯩ ꯃꯔꯝ ꯑꯗꯨꯅ ꯑꯣꯔꯗꯔꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯈꯤ ꯀꯃꯤꯁꯟꯁꯨ ꯆꯥꯎꯅ ꯆꯥꯎꯅ ꯐꯪꯅꯈꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯦꯟꯖꯥ ꯇꯨꯝꯖꯥ ꯇꯧꯔꯛꯈꯤ ꯏꯁꯥꯒꯤ ꯏꯖꯠ ꯌꯥꯎꯗꯕꯒꯨꯝ ꯄꯩꯁꯥꯒꯤꯗꯃꯛ ꯄ꯭ꯔꯃꯣꯁꯟꯒꯤꯗꯃꯛꯇ ꯃꯤꯅ ꯇꯧ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅꯇ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯍꯔꯄ꯭ꯔꯤꯠ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯄꯨꯅꯤ ꯈꯟꯖꯗꯨꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯉꯝꯖꯈꯤ ꯑꯩꯅ ꯏꯁꯥ ꯏꯇꯣꯝꯗ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯉꯝꯖꯔꯦ ꯈꯪꯖꯔꯕꯁꯨ ꯄꯨꯔꯤꯅꯗꯤ ꯑꯩꯁꯦ ꯏꯖꯠ ꯌꯥꯎꯗꯕ ꯏꯁꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯏꯁꯥꯒꯤ ꯑꯔꯦꯞꯄ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯄ꯭ꯔꯃꯣꯁꯟ ꯈꯔꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯒꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯔꯤ ꯄꯨꯔꯤꯗ ꯅꯠꯇꯅ ꯑꯩꯅ ꯃꯔꯨꯞꯅꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔꯅꯤ ꯈꯟꯖꯔꯤꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯅꯁꯨ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯅꯈꯣꯏꯕꯨ ꯌꯣꯟꯊꯣꯛꯀꯗꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯟꯗꯒꯤꯗꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯍꯔꯄ꯭ꯔꯤꯠ ꯅꯪꯅ ꯂꯦꯞꯄꯣ ꯍꯔꯄ꯭ꯔꯤꯠꯅꯗꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯈꯨꯗꯛꯇ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯅꯤꯇꯤꯟꯅ ꯍꯦꯟꯗꯁꯦꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯋꯥꯈꯜ ꯈꯟꯕ ꯂꯣꯏꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯄꯥꯔꯠꯅꯔ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯁꯨ ꯄꯥꯈꯠꯅꯔꯕꯅꯤꯅ ꯃꯈꯣꯏ ꯃꯁꯦꯜ ꯀꯝꯄꯅꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯤ ꯐꯣꯟ ꯅꯝꯕꯔ ꯁꯤꯟꯗꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯅꯔꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯁ꯭ꯔꯦꯅꯥꯒꯤ ꯑꯄꯤꯛꯄ ꯀꯝꯄꯅꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯣꯏꯅꯥꯅ ꯁ꯭ꯔꯦꯅꯥꯗ ꯀꯝꯄꯅꯤꯒꯤ ꯀꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯀꯝꯗꯧꯅ ꯑꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ AYSꯇꯒꯤ ꯇꯣꯈꯥꯏ ꯇꯥꯔꯅꯤ ꯄꯨꯔꯤꯅ ꯈꯪꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯔꯣꯏ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯄꯨꯔꯤꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯐꯣꯟ ꯅꯝꯕꯔ AYSꯀꯤ ꯁꯤꯖꯤꯟꯅꯗꯕ ꯀꯝꯄꯅꯤ ꯅꯝꯕꯔ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯍꯥꯟꯕ ꯀꯣꯜ ꯑꯗꯨ ꯀꯣꯏꯅꯥꯗ ꯂꯥꯛꯏ ꯀꯣꯏꯅꯥꯅꯗꯤ ꯄꯨꯔꯤꯒꯤ ꯃꯈꯣꯜ ꯈꯪꯕꯅꯤꯅ ꯀꯣꯜ ꯑꯗꯨ ꯈꯨꯗꯛꯇ ꯁ꯭ꯔꯦꯅꯥꯒꯤ ꯀꯝꯄꯅꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ ꯄꯨꯔꯤꯅ ꯁ꯭ꯔꯦꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯀꯗꯥꯏꯗ ꯂꯩ ꯅꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯁ꯭ꯔꯦꯅꯥꯗꯤ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯐꯣꯟ ꯊꯝꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯄꯥꯔꯠꯅꯔ ꯃꯌꯥꯝ ꯑꯃ ꯏꯄꯥ ꯄꯥꯈꯠꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯤ ꯀꯣꯏꯅꯥꯅ ꯍꯥꯏꯔꯛꯏ ꯄꯨꯔꯤꯗꯤ ꯃꯥꯅ ꯊꯤꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯃꯇꯥꯡꯗ ꯐꯪꯅꯅꯕ ꯊꯤꯔꯛꯀꯅꯤ ꯃꯊꯪꯗꯁꯨ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯔꯄ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯨꯔꯤꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯒꯦ ꯄꯨꯔꯤꯅ ꯃꯥꯒꯤ ꯀꯝꯄꯅꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯍꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯀꯣꯏꯅꯥꯅ ꯄꯨꯔꯤꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯃꯄꯨꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯄꯨꯔꯤꯅ ꯉꯛꯆꯥꯎ ꯊꯦꯛꯅ ꯍꯥꯏꯔꯤ ꯃꯥꯒꯤ ꯀꯣꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯂꯕꯅꯤ ꯑꯁꯣꯝꯗꯅ ꯍꯔꯄ꯭ꯔꯤꯠꯇꯤ AYS ꯀꯝꯄꯅꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯄꯨꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ
ngahaki matungdana koinana call conference pirai adubu puri ne dingak chau thengna harai apikpa company ama oina nangi rocket company se mathawi phajana tawre tungda kari plan tawri harpret na khumlai tungi thokpa lakchani komhai yengba lepkanu puri na ma harai computer yonbagi karbar asida aikhoi ani munaraga thabak tawdo sharupudi aikhoi ani amatoina punna thabak tominasi nangi company do ai leirage nangi apikpa company dugi value bu kaya oidono lupa lak nimfu natraga yankai lak yankai si pamde haragasu lak humfu lawjaro aduga napunsida nungaina leiro karbar tawba haibasidi karbar haiba aikhoina tawgadabani harpre namu onkhatun hairai thabak punna tominasi haragadi nangi company do ina ai leirage puri di sawbada loikre karbar haibani khanjariba company achawbagi mapuni khanjariba mangonda mabu leirage hairakpasida adubu puri asabu punna phatharaga ingna amuksu hairai aina piriba offer sina finally nangai company mamal oina lupa lak humfu manga phaba pirage miyobe khudimakta mai pakhangadaba amadi mai thihangadaba gun animak yawbani adubu magun ani si manungda khwaidagi hena kanba magun aduna miyobe adugi punchi lepkadoribani punamak taroraga harpina khumlai aiga thabak tominariba singa amukta khanakhiye purina karemna noklaga hairai aigi punchida minaiga wa tanaraga karbar tabu miyoise nangna ahanba thengnabani aina piriba offer si aroibani napunsida asiguma offer amata laklaroi handa amukti harpresu magi partners mu minai harakpasida yamna sauna khumrai karbar gi hiramdadi mutkadaruba company duna atopa company da hana call tawbani aingonda su nangna hana call torokpanina nangi mutkadaruba company du kannanaba hana wakhal khankho aduga aingonda aigi company leige hana damka taru puri su handa amukti mamita I kaba makhai hairi aina piriba paisa si lauraga nungaina leijau natrabadi tungda ningam horoi aduga harpret nadi ai thabak chilli haramaga phone thamsinki harpret na phone hek thambaga giri na hangai kaino nang toridubo harpret na khumlai aikhoi se company sigi mapuni company se aikhoi na wana khonajaduna semgat chakhibani aduna ilai laina kamdong heta yonthokani giri na amu khumlai paisa khara lauraga uri da company se pithokraga nungaina leibasu yarambani koina na amu kharai hauzik company si yonthole hana khalasi adu oiradi company da kana yauri haiba puri na loina makhlakani puri gi company da thabak tawna aikhoina rocket company lona linkhatpani hek khanglakpada aikhoi punamak chen la thamge harakani mayam punamak dasa tani harpret na harai masi thoktanabagi damak aikhoi punamak AYS tagi thabak toklasi aikhoi gi clan mayam ama leire aikhoi gi khona jaman khangbiduna aikhoi bu nungsibiba company kaya ama su leire adugi su mathakta AYS company thabak khonaringeida aikhoi company gi thabak tadi ningthijana mai onsinba sungamde aduna haujik thagi phangliba tolopsing asi kathoklaga isagi oiba company da mai onsilasi rocket company partner khudimaksu amatta oina harpret na lawriba phireba sedi yasinare harpret na harai adu oiradi haying ayu aikhoi myam punna resignation letter pisilasi adubu asomdadi puri mina lakcha khibagi mayumda handana office ta lerami AYS company poster da yoriba phone number adu da call tawrami adubu poster da yoriba number dudi magi company gi number oibanina magi office ta phone ama ring lakhi puri di thajaba ngamdraduna rocket company gi number sing du call hanjan tarami adu mana tawruba call khudima ki ring magi office ta lakhi puri masa mak chattuna lakliba phone adu magi number dagi lakpani habisi confirm tawki haujikti rocket company magi company AYS asigi miyoi kharana chalaiba company ni habisi khanglakhi adubu rocket company da kana yauri habidudi haujik phawba khangba ngamdri adubu laibak thibidi tanja sida giri su magi desk tagi karinoma launabagi damakta office ta amuk halakhi giri na magi desk tagi hek thorokpaga mapa chanana rocket company gi number da amuk hana call ama amuk lakhi giri su mirak narak yengla phone adu pairoi mana hek phone pairakpada puri na phone da hanglai masi rocket company gi number ra giri su yanma harauna rocket company gi number ni khumnai tasengudi lakiba call asi puri na office ta lotuna leiraga rocket company gi miyosing masak khangdoknaba torokpa call ni puri na computer laibagi mingda company gi maramda hangdokli company gi mapu kanano call torokliba number asi rocket company asengma number ra giri di jingnaba wakhal amata khaluduna khumlai aikhoi company dadi mapu haiba leite aikhoi punamak company asi mapu ngaktani partner ngaktani aduga sarna call torokliba number asi su aikhoi company gi number ni computer laidringeda sarga unaraga wari sanagi hairebasu aikhoi sudana maki lakjage tanja sida purina giri gi maningda tapna laklaga harai computer laidringeda haujik oina unarasi giri na khangbu kebe maning onthorokpa matamdadi magi matungda puri lepaga lerame puri urubada giri di mamit mana yungkre aduga puri di mai pakle mana ngamle matagom giri bu kundun magi office ta pusilaga hairi
nakhoi company partner sing ado hauzik loina mak unarasi mathangi sendana rocket company partner manga mak puri gi mamang da mamai non thairaga leplami puri ne ngakchau thengna hairi ngarangi ngakha noina aibu apangba sina na bu khonaramli zero fail asig matung illabadi nakhoi su choidana maki mai thiba tabni aduga nitin da amuk jengladuna hairi nitin nangone di vice president ohengani haina aina wa haikrabani promotion pini harba phawa nangna wa loli nitin na khumlai masigi maramdi nangumna di khangaroi puri na amuk khonjel hauna lauduna hairi aina khanglodaba amatta lete nakhoi punamak jail da thajanringi da kari maram gi damakta asiguma thabak tawribano hayo harpre na puri gi wa marak thatlaga hairi masi punama aina hodokhiba ngaktani aduna nangna wa haning labsu aingonda oina hayo masidasu puri na karemna raduna hairi zero fail asinasu leader amani haidana wa ngangjabaga sari nangna leader orabanina nogi company se kayam kuire aigi company de poche kayam huralaba aduga aigi client kayano nakhoina namthak tawduna huralibado harpre na khumlai nangi company se client amata ekhoina sokte ekhoina wana khonajaduna phangjaba client ngaktani aduga rocket company na nangi AYS company gi poche khara sijinaki madu punamaki hingsap sendoi ga konana ningthi jena sem saduna lerabani paisa amata watana singdokani haduna harpre na check ama pisilai adubu puri ne di check adu uraga hena sawu helaki aduna check adu dustbin na thadaki aduga thangnaba mikuptana puri na hairi matungda nakhoigum amukhana tholaktana bigidamakta nakhoida aina kaidorake yengu nakhoida tagadoriba da sasi ururaga siguma thabak tawbadi lairedana wakhal phawa khanma ngamdana thabak tawbani masai matungdana purina manakta leba phone ma paidana police ta call tawraga hairi huran ma phare mathangi sendana rocket company partner mangamak police station da mamai luktha leinarami ngahak leiraga magi khangna chanaba singlaktuna lockup tagi makhoibu lokthoklami harprit kisu magi solabam pu laktuna mabu lockup tagi lokthokhi adu harprit mayum yorokpa matumdadi mapuna hairi imung changdringede iru lujaraga changu napap sing adu kharada oirabasu kokranaba nangbu asuk koina yolakpasida asigumba huran chinthigi thabak tawa haidunadi aina nongondadi takhidabani adu nangi haktakta aidi loire aigidi punsida kokpa ngamloredaba pap ama chele harprit nasu onkhatuna khumlai aingonda kamdawna huran bu oigani haibase nangna takpiramlabadi hauji aina huran ba amagi mingthol phanglibase phanglamdabasu yai mathangi sendana harprit mamanaba ukil loiba saiga punna puri gi office ta laklami puri sumagi lawyer mayam amaga lerami sign agreement ama pathorai agreement asida asumna hairi harprit na magi rocket company hairiba company si AYS ta sumna gi lupa amada yontho agadi puri amadi AYS na harprit amadi company si partner khudimaki mathakta police ta case amata tawraroi aduga agreement sign tawraba matung sahi ahum phawadi harprit computer yonbagi hiram asida karbar tawba yaroi thabak tawbasu yaroi sign adi yamna sauna hairi agreement asinadi harprit ki punchi manghalagani masibu karamba agreement no aduba harprit adi wa makha tadana puri na pirak lebe agreement adu da sign tawki haujuk phawba sign adi agreement adu sign tawgunu haina thingli harprit na tapna hairi wafam se ai khaktagi wafam natte aigi phireba sina aida natana aibu thajaduna aigi tung ilakhiba makhoi mari gi maraibok se lepkadoribani makhoi gi su khandaba yade haduna sign tawba du loshinki masi matungdana purina agreement adu ningthina check tawba loiraga harprit ta amu kariyemnaraduna harai hauzik nangi company nangi client khudimaksu aigi loinamak oire matam mama aina nongonda nangi company se leirage haiba matamdadi nangna ngakchau thektuna aingonda singnaki matam adudasu aina haikibani miyoiba amada magun ani lei haina hauzikti nangonda karamba magunni hena kalle haibadu khange maram aduna ngasidagidi natik napa chadaba thabak tawge haina khaluranu matam punamakta zero nangna tawga thabakti fail da oiduna talegani hauzikti nangi company si aina lawhawrabanina office asidagi nang thokiba yarani harprit wa ama phabu khumdana tamen hawgatuna chakhige tarami adubu purina kariyemnana harprit pu khamladuna hairi nangi company yon thombagi paisa si pukho haina envelope ama ulai purina envelope tagi sandi chapi lupa ama lokhthoga harprit ki pocket ta hapsili aduga nokrem haigrem nana hairi tungdadi amuk hana karbar tawge karbar wala oige haina khaluranu mathangi sindana purina magi company gi atai partner sing adu call tawduna nungaiba pauk tamli aikoi gi company hinglagani rocket company dusu aikoi gi oire maming leiraba company se aikoi gi oirabanina haujiti investor mayam ama laklani aduna aikoi gi company chawthokpa yare aduga maikai amaromdana harprit magi mapom na chai puduna AYS office tagi thoraki harprit ningba kaiba mi yeng amaga loinana AYS ta tung handuna yengli harprit ki ningba kaiba mi yeng asina yengli bisi AYS company bura natragana mana wana khona jeduna semkiba puri na mangonda gi munbi hawraba
ꯃꯥꯒꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ꯭ꯔꯥ? ꯍꯔꯄ꯭ꯔꯤꯠꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯆꯠꯈꯤꯕ ꯑꯗꯨꯒ ꯄꯨꯔꯤꯅ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯔꯄ꯭ꯔꯤꯠꯅ ꯃꯥꯕꯨ ꯊꯥꯖꯕꯤꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕ ꯃꯥꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯝꯄꯅꯤ ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯇꯨꯡꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯄꯥꯎ ꯇꯝꯂꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯔꯄ꯭ꯔꯤꯠ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯪꯗꯨꯅꯇ ꯂꯩꯈꯤ, ꯅꯣꯛꯄ ꯍꯥꯏꯕꯗꯨ ꯀꯥꯎꯈ꯭ꯔꯕꯒꯨꯝ ꯇꯧꯔꯦ꯫ ꯅꯣꯡꯃ ꯑꯃꯅ ꯍꯔꯄ꯭ꯔꯤꯠꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯣꯐꯤꯁꯇ ꯀꯉꯥꯎꯅꯅ ꯂꯥꯛꯄꯗ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯅ AYS ꯍꯥꯏꯅ ꯁꯥꯏꯟꯕꯣꯔꯗ ꯊꯦꯠꯂꯝꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯑꯆꯧꯕ ꯄꯣꯁꯇꯔ ꯑꯃ ꯊꯦꯠꯂꯝꯃꯤ, ꯑꯗꯨꯒ ꯄꯣꯁꯇꯔ ꯑꯗꯨꯒꯤ ꯃꯊꯛꯇꯅ ꯄꯤꯛꯅ AYS ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯍꯔꯄ꯭ꯔꯤꯠꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯁꯦꯝꯒꯠꯈꯤꯕ ꯀꯝꯄꯅꯤꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯔꯤꯅ ꯃꯥꯒꯤ ꯀꯝꯄꯅꯤ ꯆꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯔꯤꯒꯤ ꯃꯦꯅꯦꯖꯔꯁꯤꯡꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯅꯔꯤ, ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯏꯟꯠ ꯑꯣꯏꯕꯤꯅꯕ ꯃꯈꯣꯏꯗꯒꯤ ꯑꯣꯔꯗꯔ ꯂꯧꯅꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯏꯄꯦꯟ ꯄꯦꯟꯗꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ꯫ ꯅꯤꯇꯤꯟꯁꯨ ꯊꯕꯛ ꯇꯣꯛꯂꯕꯅꯤꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯁꯤꯡꯗ ꯁꯦꯜꯁꯃꯦꯟ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯔꯦꯖꯨꯃꯦ ꯊꯥꯔꯤ, ꯊꯕꯛ ꯐꯪꯖꯗ꯭ꯔꯕꯁꯨ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯣꯝꯗꯅ ꯄꯨꯔꯤꯅ ꯃꯥꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯍꯪꯂꯤ, ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯑꯣꯔꯗꯔ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯦꯅꯦꯖꯔꯅ ꯍꯥꯏꯔꯛꯏ, ꯀ꯭ꯂꯥꯏꯟꯠ ꯈꯨꯗꯤꯡꯃꯛ ꯎꯅꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯏꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ, ꯋꯥꯔꯤ ꯁꯥꯅꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯗꯨꯅꯗꯤ ꯍꯥꯟꯅ ꯔꯣꯀꯦꯠꯅ ꯄꯤꯔꯝꯕ ꯁꯥꯔꯚꯤꯁ ꯑꯗꯨꯃꯛ ꯄꯤꯌꯨ ꯍꯥꯏꯔꯤ, ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯉꯥꯛꯇ ꯇꯧ ꯍꯥꯏꯔꯤ꯫ ꯄꯨꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯁꯦꯜꯁꯃꯦꯟ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯊꯥꯖꯜꯂꯣ, ꯃꯈꯣꯏꯒꯤ ꯑꯣꯔꯗꯔ ꯂꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯒꯤꯔꯤꯁꯨ ꯂꯥꯜꯋꯥꯅꯤꯒꯤ ꯑꯄꯤꯛꯄ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯝꯕꯒꯤ ꯊꯕꯛ ꯇꯧꯔꯤ, ꯑꯗꯨꯒ ꯁꯣꯇꯦꯂꯥꯜꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯣꯇꯦꯜ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯥꯏꯊꯣꯡ ꯍꯣꯡꯂꯦ, ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯑꯗꯨꯒ ꯀꯣꯏꯅꯥꯁꯨ ꯃꯗꯨ ꯃꯉꯥꯏ, ꯃꯤꯅ ꯆꯪꯕꯗ ꯍꯪꯒꯣꯏꯅꯔꯕ ꯑꯃꯝꯕ ꯑꯄꯤꯛꯄ ꯃꯣꯇꯦꯜ ꯑꯃꯗ ꯔꯤꯁꯦꯞꯁꯅꯤꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯄꯨꯔꯤꯒꯤ ꯃꯦꯅꯦꯖꯔꯁꯤꯡꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤ, ꯃꯈꯣꯏꯗ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯖꯔꯕꯁꯨ ꯀ꯭ꯂꯥꯏꯟꯠꯁꯤꯡ ꯑꯗꯨꯅꯗꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯄꯨꯔꯤꯒꯤ ꯀꯝꯄꯅꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤ꯫ ꯄꯨꯔꯤꯁꯨ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯀꯝꯄꯅꯤ ꯆꯥꯎꯊꯣꯛꯂꯨꯔꯦ, ꯑꯗꯨꯕꯨ ꯑꯅꯧꯕ ꯑꯣꯔꯗꯔꯗꯤ ꯑꯃꯠꯇ ꯂꯥꯛꯇꯦ꯫ ꯍꯥꯟꯅ ꯂꯥꯛꯂꯝꯕ ꯑꯣꯔꯗꯔ ꯑꯃꯗꯤ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯀ꯭ꯂꯥꯏꯟꯠ ꯈꯨꯗꯤꯡꯃꯛꯅꯁꯨ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯅꯔꯛꯄ ꯍꯧꯈꯤ, ꯑꯣꯔꯗꯔ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯔꯤꯒꯤ ꯀꯝꯄꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯄꯨꯔꯤꯗꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯈ꯭ꯔꯦ, ꯃꯥꯅ ꯃꯨꯜꯍꯧꯕ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯃꯃꯤꯡ ꯈꯛꯇ ꯉꯥꯏꯍꯧꯔꯕꯅꯤꯅ ꯀ꯭ꯂꯥꯏꯟꯠ ꯑꯃꯠꯇꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯇ꯭ꯔꯦ꯫ ꯍꯔꯄ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯝꯇꯅ ꯑꯣꯔꯗꯔ ꯇꯧ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯔꯤꯒꯤ ꯑꯦꯀꯥꯎꯟꯇꯦꯟꯠꯅ ꯄꯨꯔꯤꯗ ꯍꯥꯏꯔꯤ, ꯍꯥꯟꯅꯒꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯅ ꯑꯣꯔꯗꯔ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯏꯟꯖꯤꯅꯤꯌꯔ, ꯁꯦꯜꯁꯃꯦꯟ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯀꯧꯁꯤꯜꯂꯨꯔꯦ, ꯃꯔꯝ ꯑꯗꯨꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯂꯩꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁꯦꯟꯗꯣꯟ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯏꯅꯥꯝꯗꯥꯔꯒꯤ ꯀꯝꯄꯅꯤꯅ ꯍꯔꯄ꯭ꯔꯤꯠꯀꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ ꯑꯣꯔꯗꯔ ꯑꯆꯧꯕ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯥꯝꯗꯥꯔꯒꯤ ꯀꯝꯄꯅꯤ ꯑꯁꯤꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯁꯦ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅꯗꯤ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄꯨꯔꯤꯅ ꯏꯅꯥꯝꯗꯥꯔꯕꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯀꯧꯔꯒ ꯍꯥꯏꯔꯤ, ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕꯅꯤ, ꯑꯗꯨꯅ ꯅꯪꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤꯒ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯔꯣꯀꯦꯠ ꯀꯝꯄꯅꯤꯗꯒꯤ ꯑꯣꯔꯗꯔ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯑꯣꯔꯗꯔ ꯇꯧꯗꯕ ꯌꯥꯗꯕꯅꯤ, ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ꯫ ꯏꯅꯥꯝꯗꯥꯔꯅ ꯈꯨꯝꯂꯛꯏ, ꯅꯪꯅꯗꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯑꯁꯤ ꯃꯃꯤꯡꯕꯨꯗꯤ ꯃꯨꯜꯍꯧꯔꯦ, ꯑꯗꯨꯕꯨ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯑꯃꯗꯤ ꯍꯔꯄ꯭ꯔꯤꯠꯄꯨꯗꯤ ꯅꯪꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯑꯁꯤꯗꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯊꯥꯖꯈꯤꯕ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯄꯨꯔꯤꯅ ꯗ꯭ꯔꯣꯋꯔꯗꯒꯤ ꯑꯆꯧꯕ ꯄꯩꯁꯥ ꯆꯕꯨꯟ ꯑꯃ ꯂꯧꯊꯣꯛꯑꯒ ꯏꯅꯥꯝꯗꯥꯔꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯣꯔꯗꯔ ꯇꯧꯅꯕꯒꯤꯗꯃꯛ ꯃꯁꯤꯅ ꯌꯥꯔꯗ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯅꯥꯝꯗꯥꯔꯅ ꯄꯨꯔꯤꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯀꯝꯄꯅꯤꯅ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯔꯗꯔ ꯇꯧꯔꯔꯣꯏ, ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯣꯔꯗꯔ ꯑꯃꯗꯤ ꯀꯟꯇ꯭ꯔꯦꯛ ꯈꯨꯗꯤꯡꯃꯛꯁꯨ ꯀꯦꯟꯁꯦꯜ ꯇꯧꯔꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯔꯤꯅꯗꯤ ꯉꯛꯆꯥꯎ ꯊꯦꯛꯅ ꯄꯩꯁꯥ ꯕꯟꯗꯜ ꯑꯃꯒꯁꯨ ꯂꯧꯊꯣꯛꯑꯒ ꯏꯅꯥꯝꯗꯥꯔꯗ ꯄꯤꯔꯝꯃꯤ꯫ ꯏꯅꯥꯝꯗꯥꯔꯅ ꯈꯨꯝꯂꯛꯏ, ꯃꯇꯝ ꯑꯃꯗ ꯅꯪꯅ ꯇꯧꯔꯝꯕ ꯀꯔꯕꯥꯔꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯍꯧꯖꯤꯛꯀꯗꯤ ꯌꯥꯝꯅ ꯈꯦꯠꯅꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤꯗꯨ ꯍꯣꯡꯗꯣꯛꯄ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯔꯝꯃꯒ ꯄꯨꯔꯤꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ꯫ ꯄꯨꯔꯤ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯃꯇꯣꯝꯗ ꯐꯝꯍꯧꯔꯤ꯫ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯀꯔꯕꯥꯔꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗ ꯑꯃꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯪꯖꯔꯤ, ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯑꯦꯋꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯃꯒꯨꯟꯕꯨ ꯂꯩꯔꯤꯕ꯭ꯔꯥ? ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯔꯄ꯭ꯔꯤꯠ ꯔꯣꯃꯥꯗ ꯁꯦꯜꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯄꯨꯔꯤꯅꯗꯤ ꯃꯥꯒꯤ ꯀꯥꯔꯗꯒꯤ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯁꯤꯟꯗꯅ ꯄꯨꯔꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯔꯄ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯔꯄ꯭ꯔꯤꯠꯀꯤ ꯃꯊꯕꯥꯛꯇ ꯍꯟꯖꯟ ꯍꯟꯖꯟꯅ ꯏꯜꯂꯗꯨꯅ ꯍꯪꯂꯤ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯅꯪꯅ ꯀꯔꯤ ꯑꯣꯏꯕꯒꯤꯅꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯕꯨ ꯊꯥꯖꯔꯤꯕ? ꯀꯅꯥꯒꯨꯝꯕꯅꯗꯤ ꯁꯦꯟꯗꯣꯡ ꯂꯩꯕ ꯀꯔꯕꯥꯔ ꯑꯃ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯅꯝ ꯇꯦꯛꯅꯔꯤ, ꯑꯗꯨꯒ ꯅꯪꯅꯗꯤ
ꯅꯪꯅ ꯋꯥꯅ ꯁꯦꯝꯒꯠꯆꯔꯛꯄ ꯀꯝꯄꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯏꯂꯥꯏ ꯂꯥꯏꯅ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯝꯂꯤꯅꯣ? ꯑꯩꯅ ꯀꯝꯄ꯭ꯌꯨꯇꯔ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔ ꯇꯧꯔꯛꯂꯤꯕꯁꯤ ꯆꯍꯤ 10 ꯁꯨꯔꯦ꯫ ꯃꯁꯤꯒꯤ ꯃꯃꯥꯡꯗꯅ ꯆꯍꯤ 10 ꯑꯃꯗꯤ ꯐꯦꯛꯁ ꯃꯦꯆꯤꯟ ꯌꯣꯜꯂꯝꯃꯤ꯫ ꯐꯦꯛꯁ ꯃꯦꯆꯤꯟ ꯌꯣꯟꯕꯒꯤ ꯀꯔꯕꯥꯔ ꯍꯧꯗ꯭ꯔꯤꯉꯩꯗ ꯆꯍꯤ 5 ꯑꯃꯁꯨ ꯇꯥꯏꯞꯔꯥꯏꯇꯔ ꯌꯣꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯐꯝ ꯍꯣꯡꯕ, ꯃꯇꯝꯒ ꯆꯥꯅꯕ ꯀꯔꯕꯥꯔ ꯇꯧꯕ ꯍꯩꯕ ꯃꯤꯅꯤ꯫ ꯃꯁꯤꯃꯛꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯧꯔꯛꯈꯤꯕ ꯐꯤꯔꯦꯞ ꯑꯃꯠꯇ ꯑꯂꯥꯟꯕ ꯑꯣꯏꯔꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯣꯏꯕ ꯑꯃꯇꯪꯗꯤ ꯇꯧꯈꯤ꯫ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯊꯝꯃꯒ ꯑꯩꯒꯤ ꯕꯦꯁ ꯁꯦꯜ ꯑꯣꯏꯅ ꯊꯝꯒꯗꯕ ꯅꯪꯕꯨ ꯑꯩꯒꯤ ꯀꯝꯄꯤꯇꯤꯇꯔ ꯑꯣꯏꯍꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯁꯣꯏꯕꯗ ꯆꯨꯝꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯐꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯍꯔꯄ꯭ꯔꯤꯠ, ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯔꯣ꯫ ꯑꯗꯨꯕꯨ ꯍꯔꯄ꯭ꯔꯤꯠꯅꯗꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇꯨꯅ ꯍꯔꯄ꯭ꯔꯤꯠ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯄꯨꯔꯤꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯀꯝꯄꯅꯤꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯗꯤ ꯀꯩꯝꯇ ꯍꯩꯇꯦ, ꯀꯩꯝꯇꯁꯨ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯪꯗꯕ, ꯍꯩꯇꯕꯁꯤꯡ ꯑꯗꯨ ꯇꯝꯖꯅꯕ ꯇꯥꯟꯖꯥ ꯑꯃ ꯐꯥꯎꯕ ꯅꯪꯅ ꯄꯤꯕꯤꯈꯤꯗꯦ꯫ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯇꯤ ꯅꯪꯅ ꯂꯣꯏꯅ ꯊꯤꯡꯖꯤꯟꯕꯤꯈꯤ꯫ ꯆꯨꯝꯅꯒꯤ ꯃꯈꯥꯗ ꯀꯨꯝꯊꯅꯕ ꯂꯝꯕꯤ ꯇꯝ ꯈꯥꯛꯄꯤꯈꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯩꯅ ꯋꯥꯅ ꯂꯤꯡꯈꯠꯆꯕ ꯀꯝꯄꯅꯤ ꯅꯪꯅ ꯂꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯅꯪꯒꯤ ꯀꯝꯄꯅꯤꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯀꯝꯄꯅꯤꯗꯣ, ꯑꯗꯨꯅ ꯅꯪꯅ ꯂꯧꯖꯈꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯝꯄꯅꯤꯗꯨ ꯂꯤꯡꯈꯠꯄ ꯃꯇꯝꯗ ꯑꯩꯅ ꯈꯪꯖꯈꯤꯕ, ꯑꯩꯅ ꯍꯩꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯧꯕ ꯉꯝꯃꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯍꯧꯕ, ꯍꯩꯖꯍꯧꯕꯁꯤꯡ ꯑꯗꯨꯅ ꯀꯝꯄꯅꯤ ꯑꯃꯗ ꯅꯠꯇꯦ, ꯀꯝꯄꯅꯤ 10 ꯍꯦꯟꯅ ꯁꯦꯝꯒꯠꯄꯁꯨ ꯉꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪ ꯀꯩꯗꯧꯒꯗꯧꯔꯤ? ꯅꯪꯅ ꯑꯩꯕꯨ ꯖꯦꯔꯣꯅꯤ, ꯐꯦꯜꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯅꯝꯊꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯔꯄ꯭ꯔꯤꯠꯅ ꯑꯃꯨꯛꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ, ꯏꯆꯝ ꯆꯝꯖꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯪꯒꯤ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯣꯠꯅꯖꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯅꯪꯅ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯟꯕꯤꯈꯤ꯫ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯅꯪꯅ ꯈꯥꯛꯄꯤꯈꯤꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯒꯤ ꯀꯝꯄꯅꯤꯗ ꯑꯩꯕꯨ ꯍꯜꯂꯛꯑꯣ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯗ ꯅꯪꯒꯤ ꯀꯝꯄꯅꯤꯗ ꯍꯜꯂꯛꯄꯗꯤ ꯄꯥꯝꯗꯦ꯫ ꯄꯨꯔꯤ ꯁꯥꯔꯒꯨꯝꯅ ꯀꯔꯕꯥꯔ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯩꯅ ꯑꯣꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗꯤ ꯍꯩꯖꯍꯧꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯀꯝꯄꯅꯤꯒ ꯁꯥꯔꯒꯤ ꯀꯝꯄꯅꯤꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯁꯤ꯫ ꯍꯔꯄ꯭ꯔꯤꯠꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯄꯨꯔꯤꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯖꯦꯔꯣ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯄꯨꯔꯤꯒꯤ ꯃꯤꯅꯣꯛ ꯑꯁꯤꯗꯗꯤ ꯍꯥꯟꯅꯒꯨꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯗꯤ ꯅꯠꯇꯦ꯫ ꯃꯊꯃꯣꯏꯗ ꯄꯦꯟꯖꯕꯒꯤ, ꯍꯔꯄ꯭ꯔꯤꯠꯀꯤ ꯃꯕꯨꯛꯆꯦꯜ, ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯄꯦꯟꯖꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ꯫ ꯄꯨꯔꯤ ꯍꯔꯄ꯭ꯔꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ, ꯑꯩꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯔꯕꯥꯔ ꯇꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯈꯨꯠꯇ ꯑꯩ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ꯫ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯠꯁꯤꯡꯁꯦ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯁꯦꯜꯁꯃꯦꯟꯁꯤꯡ ꯑꯁꯤꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯔꯄ꯭ꯔꯤꯠ, ꯑꯩꯉꯣꯟꯗ ꯂꯨꯄꯥ 1 ꯄꯤꯔꯛꯑꯣ꯫ ꯍꯔꯄ꯭ꯔꯤꯠ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯂꯨꯄꯥ 1 ꯂꯧꯊꯣꯛꯑꯒ ꯄꯨꯔꯤꯗ ꯄꯤꯔꯤ꯫ ꯄꯨꯔꯤꯅꯁꯨ ꯗꯣꯀꯨꯃꯦꯟꯠ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯍꯔꯄ꯭ꯔꯤꯠꯇ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ, ꯅꯪꯒꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯖꯔꯣ꯫ ꯑꯍꯤꯡ ꯇꯨꯝꯗꯅ ꯆꯥꯕ ꯊꯛꯄ ꯀꯥꯎꯕ ꯃꯈꯩ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯃꯒ ꯑꯋꯥꯕ ꯂꯩꯇꯅ ꯍꯣꯠꯅꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯁꯦꯝꯂꯛꯄ ꯀꯝꯄꯅꯤꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯌꯣꯟꯊꯣꯛꯀꯅꯨ, ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯀꯅꯨ꯫ ꯑꯗꯨꯒ ꯍꯔꯄ꯭ꯔꯤꯠ, ꯅꯪꯒꯤ ꯔꯣꯀꯦꯠ ꯀꯝꯄꯅꯤꯅ ꯇꯧꯔꯤꯕꯁꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯪ ꯀꯔꯕꯥꯔ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯀꯨꯝꯊꯔꯛꯀꯅꯨ꯫ ꯃꯔꯝꯗꯤ ꯀꯔꯕꯥꯔꯒꯤ ꯍꯤꯔꯝ ꯑꯁꯤꯗꯗꯤ ꯑꯩꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯈꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯐꯦꯜ ꯑꯣꯏꯒꯅꯤ꯫ ꯄꯨꯔꯤꯅ ꯍꯔꯄ꯭ꯔꯤꯠꯇ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯝꯄꯅꯤꯒ ꯃꯥꯌꯣꯛꯅꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯅꯕ ꯅꯪꯒꯤ ꯀꯝꯄꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯆꯔꯣ ꯍꯥꯏꯔꯝꯃꯒ ꯄꯨꯔꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯍꯔꯄ꯭ꯔꯤꯠ ꯃꯥꯒꯤ ꯀꯝꯄꯅꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯖꯕꯁꯤꯗ ꯃꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅ ꯔꯣꯀꯦꯠ ꯀꯝꯄꯅꯤ, ꯃꯄꯨꯡ ꯐꯥꯕ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯕ ꯀꯝꯄꯅꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯔꯄ꯭ꯔꯤꯠ ꯃꯥꯒꯤ ꯄꯥꯔꯠꯅꯔꯁꯤꯡꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯕ, ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏꯅ ꯇꯥꯖꯕ ꯀꯝꯄꯅꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯊꯕꯛ ꯁꯨꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ, ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫